Lo mayam lo. Makada pamai kong na eh. Hello mayam. Hello mayam, lấy po đây ạ. Lấy pa. Cake, cake. Color cake. Cake color cake. Cake color. Hello mayam. Hello mayam. Cake. Cake color Cái nó cake. riêng hồ để đâu. देखो खाओ ममाशी खाओ Cây nó thì dây được khó siêu cây nào. नहीं 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 ये केक खिलाए केक केक खाओ केक Ado mayam ta hello mayam ta hai rồi. sudah mana ya si Emma Mayam aku ngasi live cây đâu kìa. sudah mana Cái chuyện gì rồi? Kang lo. sudah mana Cây chích rồi kìa. Hari chụp. Hello. Ngasi aku na live chang jere je. Cái nó tôi này update ông các tục giờ kia nó sang ngay nè. hello hello mamashi Rồi đi mà xí nó. sudah mana Cái đám là Aku handaki laiba nongajing numit tang kia tare ngasi je tang tara. Ngasi sang himje ke sinatra. Samin je Peggy pesa tu yang bayar Handaki Peggy pesa yang berdua mai peshan ut kidure ke dong ta je tro. Cái mà theo dễ. Subscriber nè. Imoinu gi mathel je silana haye silati video dum yenge kai no ta we na thong ba thak paki yam phaja se me video. Silati dum yeng mane. Facebook ta su yeng Chama YouTube piye. ta su yeng Ani makta Facebook YouTube ani makta yenge. Ado akhoi ngasi gi live sida kaino gi hujik live te yengbiriba mayam ji gi marakta kaino da gi ju Để xin anh bisa yam yami. Thank you. Delhi da laiba Thank you guys. Peggy pesa piye thank you se thoi thoi gi paisa je ham to ulan gi ma paisa pai re thoi thoi kita pu ge abni ya de im pu ge de Peggy này lời mà kai no yengbi bagi thagat cheri ani mak yengbi bagi Anh yeng cái nè. Ai đi ano mà thùng mà khăn đi hao tung suy mà lại vậy. Đi thằng cũng vậy đi cái rồi nó mà yeng nghe gì rum thùng cái đâu. Gì rum thùng cái đấy xem pam gì vậy. Ê chú bàm dễ ạ Thôi bora đấy cái cái ado akhoi ngasi kaino live fi yam chang na di changjero ibang haktang gi ne update ang khak tok jeram ge na handak adum ko na ju horen ma yeng de ke no ngak ko na hai ja hai Hay đi em aru bên đây vậy. sila je promotion ka do re do gi Ê kai chú ni nè na paisa mi am de loi na mak chai thori ji ba Ê chú con trổ kìa comment la sila paro yam thap man le u dia ko di mit patam ni na Ada ni ay naman ude na ko ano ko na na. ano pa ju ya de naksan bidanan ki mam yaw yer ko ni mi Tua yeng mo daw. Samita longjam change e khoi gi blessi paisa do Dạ mẹ yengsi ya bro hoy yena si ya bro ai ba En je kana no yemo. En mo daw. Ya blesi. thoi thoi nang ke no na ne na paisa yena ji ya bro ye Ai em là dễ En je gai. nongman kari ba ai ji mit chi khoi di mit chi ya de ne nongmai ngan bi hai mane nongmai ngan bi pukram bam se hai re Hi Nakchandra di mit khar phatam ni na ya de pa je mina di nakshala pa na hona da sukto pa wi ki bam ya hoi swai re mamang da Black Papa ne black ai nang Blesi pudui ni ko Blesi ko re. ai nang pudui ni ko Thu Ka cái kari no ma tham mo ha da tham jalo ne mo dire da tham ba na mo tham ba do mina di tong da na ba ha bro. Sige sida changa ga an tham jalo. kari po lai dui no ye Kai lấy do ne ne. kai lai dui no ye thoi thoi ai khar nakshala pa re ge comment je ai pa je nang re chips banana này kari po lai dui no hai re Ê jam jam lai de ba as nang jam yam cha do re da moin ko matel na isia ga tamo ga su yam nung si Delhi da lak da ko yak ki Koi ro. thoi thoi dai ni kin kin ga re tam Koi ro. sung choi choi da lak pi yo adu ga khoi sida chak chara am ju chami na je haw ba ko Ai na thong abi je sida. adu ga video na imoinu gi nam je Ai na thong doi ba. thong na sila thong an ge du ga imoinu gi da ong chu thagat ke Yung na
Samitagina yam nungsiye ꯉꯥꯏꯈꯣ ꯃꯊꯛꯀꯤꯁꯦ N ai uhomdra ꯑꯍꯥꯟꯕꯒꯤꯗꯣ ꯌꯨꯝꯗ ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯥ ꯍꯪꯉꯦ yumda tholak haiba ko khoi kano je ꯄ꯭ꯂꯥꯟ ꯂꯩꯇ꯭ꯔꯤ yumde hogi bokidi si matam da tholakani jek leite ado akhoi di hana thapna plan siladi eta flop chatleba ko akhoi je ꯑꯩꯈꯣꯏꯒꯤ adu duna ꯁꯥꯎꯟꯁꯦ ꯃ꯭ꯌꯨꯠꯇ ꯂꯩꯈ꯭ꯔꯦ sound ja ꯀꯥꯏꯗ ꯁꯦꯝꯒꯦ mute tiki leite da sidi yam nungsiba family oire amaksam Roshan thank you Roshan kadai dano sound mute laikre imoinu ge matel je ꯁꯤ ꯀꯩꯅꯣ sidi sound ne si mute laite mayam sound tabi bra sound kem ta di hai ne ai kaino je he flop chat pane ba koi ge phone je yad bane adu gi mayam tabi bra amti yeng biyo ꯁꯥꯎꯟ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕꯁꯤ ꯌꯥꯎꯋꯦ tayin ꯑꯣ noi na ngang badu ꯑꯣ o tai tai amuk yar mani ai je amu bera to ne ꯈꯔ ꯕꯦꯔꯥ ꯀꯥꯔꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯦ nong mai ngan bi kaim tawdi haiba o kaim tawdi haibni ꯑꯍꯥꯟꯕꯗ oh ꯌꯥꯔꯝꯗꯕꯖꯥꯠꯅꯦ yadaba yawbra khangde atopada adam tai ta tian tongna pududa ado akhoi sigi family mayam je amabu oiro aidi loina makne ko delhi da kai gumba delhi da laibadudi adam ai lakpiyo na adam hai ko aduga delhi da laitaba kangu du delhi da ga lakpa lairagadi ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯣ akhoi sida soidana changbiro chak chara amtang oju chamina je hawba hawtabduna tongan bamni adagi delhi da laktaba organa akhoi ni yum tholakpada update tawjarake thengnaje haidi mafam amda oju chak glass amta oju thakmina je bama ꯁꯦꯟꯇꯔ ꯑꯣꯏꯕ ꯃꯐꯝꯗ ꯃꯣꯗꯤꯅꯦꯇꯔ ꯑꯗꯨꯝ thammo adu kana da thamjige do kan to hawra khara phajana paina ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯣ ꯏꯅꯝꯃ ꯀꯀꯥꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ mayam nungairamoi manbrane haidi wari je ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯈꯣꯏꯅꯤꯁꯦ thajadabagi mongda hangaida aina di yam lu tawunida ahanna angang lawuje nomai kaino nga sagi nomai te ahanda yum panbase nungai su hainei luna tawune ꯇꯧ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯎꯔꯤꯗꯨꯗꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯇ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯅꯤꯃꯣꯅꯨꯒꯤ ꯃꯊꯦꯝꯅ ꯀꯩꯅꯣꯝꯃ ꯍꯥꯏꯔꯤꯌꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯋꯦꯜꯀꯝ ꯇꯧꯕꯤꯕꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗꯁꯨ koibirako haiba soidana lakjage adu lai ꯊꯣꯛꯂꯛꯑꯗꯤꯀꯣ ꯂꯣꯏ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯛꯑꯗꯕꯅꯤ samitagi blesidi sam kakpana hena phajaye yamnasu nungsi Thank you. asai leiromani nungsi haise de change laga thank you haire so sai damta la odra thank you haibda no sida ꯐꯝꯃꯨ ꯂꯥꯎ adu mina lamjele hairani hojikta wari sanaram nati ma utke to une da ꯁꯤꯁꯤꯗ ꯐꯝꯃꯒ ꯉꯥꯛꯇꯪ ꯂꯩꯌꯣꯕ ate da mina thagalakpuda thank you ga change lai ꯈꯣꯠꯇꯅ ꯆꯦꯟꯖꯜꯂꯦ kanano amma laije ꯁꯤꯗꯤ ꯀꯩꯅꯣ ꯃꯤꯠꯅ ꯈꯔ ꯅꯨꯡꯉꯥꯏ longli long hairo id yam nungai noigi video singse thank you yam nungai jare video yengbibagi ꯂꯣꯡꯂꯤ ꯂꯣꯡꯁꯦ ꯂꯤꯂꯣꯡꯗ ꯂꯩꯕ ꯑꯣꯏꯗꯣꯏꯔꯣꯒ ꯀꯥꯏꯗ ꯂꯩꯕꯅꯣ ꯍꯪꯒꯦ ꯇꯧꯕꯅꯦ ꯑꯩꯅꯁꯦ ꯀꯔꯥꯏꯋꯥꯏꯗ ꯂꯩꯕ long pale na li long na ni silai ko ꯗꯦꯜꯂꯤꯗ ꯂꯩꯔꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯠ ꯊꯥꯖꯔꯛꯏꯁꯦ ꯗꯦꯜꯂꯤꯗ ꯑꯌꯥꯝꯕ ꯀꯔꯤ ꯇꯧꯖꯕ ꯍꯥꯏꯕ꯭ꯔꯣ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕ ꯂꯥꯏꯠꯅꯦꯕ thoi nang ido ude papa ꯁꯤ ꯀꯩꯅꯣ ꯃꯃꯥ Ema. ꯃꯃꯥ ꯁꯥꯎꯗꯣꯔꯦ Maya. Ina. ꯁꯤꯗ ꯌꯦꯡꯕ ꯌꯥꯗꯦ ꯑꯗꯨꯒ ꯉꯥꯏꯈꯣꯕ ꯉꯥꯏꯈꯣꯕ as ai no yani je pele ꯁꯤꯗꯩꯗ ꯂꯥꯏꯠ nongmai nganbi pukhrambamgi si karino ma haire ꯑꯥꯗ ꯌꯦꯡꯉꯨꯔꯁꯨ nupa ngaina nupi ahan lawbasu nungai hainai acha acha nupa na hana nupi ahan lawbasu 하이나버네 하이나이 아주 blessina maroma blessi lang na ngam deoji
ꯑꯩꯈꯣꯏ ꯆꯝꯗꯥꯒꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯅꯍꯥꯟ ꯍꯥꯏꯅꯈ꯭ꯔꯗꯨꯗꯤ ꯁꯤꯗꯤ ꯁꯣꯃꯤꯇꯥ ꯅꯠꯇꯤꯌꯦ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯆꯪꯉꯛꯄꯗꯨꯅ ꯀꯩꯅꯣ ꯄ꯭ꯔꯦꯝꯂꯇꯥ ꯄ꯭ꯔꯦꯝꯂꯇꯥ ꯅꯠꯇ꯭ꯔꯣ ꯁꯃꯤꯇꯥ ꯂꯣꯡꯖꯟꯒꯤꯅꯦ ꯄ꯭ꯔꯦꯝꯂꯇꯥꯗ ꯑꯣ ꯑꯩꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯃꯝꯅ ꯈꯜꯂꯨꯔꯦ ꯑꯁ ꯑꯩ ꯑꯗꯨꯝ ꯀꯣꯛ ꯉꯥꯎꯔꯅꯤ ꯅꯣꯏꯗ ꯑꯗꯨꯝ ꯆꯪꯉꯛꯄꯗ ꯆꯞ ꯆꯥꯔꯦ ꯕ꯭ꯂꯦꯁꯤ ꯁꯛ ꯐꯖꯕꯤ ꯕ꯭ꯂꯦꯁꯤ ꯅꯪꯅ ꯁꯛ ꯐꯖꯩ ꯍꯥꯏꯔꯛꯑꯦ ꯅꯠꯇꯦ ꯕ꯭ꯂꯦꯁꯤ ꯂꯝ ꯍꯦꯜꯂꯦ ꯁ꯭ꯋꯥꯏꯗ ꯑꯣ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯍꯥꯏꯕ ꯂꯣꯡ ꯂꯤꯂꯣꯡꯗꯣ ꯑꯣ ꯗꯦꯜꯂꯤꯗ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕ ꯂꯤꯂꯣꯡ ꯍꯥꯏꯗꯨꯗ ꯂꯣꯡꯂꯤ ꯂꯣꯡ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯀꯅꯥꯅ ꯂꯤꯂꯣꯡ ꯍꯥꯏꯔꯒꯦ ꯅꯪꯅ ꯍꯥꯏꯔꯒ ꯂꯣꯡ ꯂꯤꯂꯣꯡꯗꯩꯔꯅ ꯍꯥꯏꯕꯗ ꯅꯪ ꯍꯥꯏꯗꯨꯗꯤ ꯑꯁ ꯃꯩ ꯃꯔꯩꯒ ꯍꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯉꯥꯟꯕꯤ ꯄꯨꯈ꯭ꯔꯝꯕꯝꯒꯤ ꯀꯀꯥ ꯍꯣꯏ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯈꯣꯏꯗꯤ ꯄꯨꯝꯂꯣꯛ ꯁꯤꯐꯥꯏꯗꯒꯤꯅꯦ ꯑꯗꯨꯒ ꯁꯤꯂꯥꯅ ꯄꯣꯔꯣꯝꯄꯥꯠ ꯅꯤꯉꯣꯜ ꯍꯧꯖꯤꯛꯇꯤ ꯄꯨꯝꯂꯣꯛ ꯁꯤꯐꯥꯏꯗ ꯑꯣꯏꯔꯦ ꯑꯩ ꯍꯪꯉꯛꯄ ꯅꯠꯇꯦ ꯀꯀꯥꯒꯤ ꯍꯪꯉꯛꯄꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯑꯩ ꯍꯥꯏꯁꯤꯗꯤ ꯁꯤꯐꯥꯏꯗ ꯆꯞ ꯑꯣꯉꯛꯄ ꯃꯥꯟꯅꯩꯌꯦ ꯁꯃꯤꯇꯥꯗꯣ ꯏꯆꯥꯅꯨꯄꯤꯅꯦ ꯑꯣ ꯃꯥꯏ ꯑꯃꯨꯛ ꯀꯣꯛ ꯂꯩꯈꯠꯄꯅꯤꯗ ꯍꯥꯟꯅ ꯑꯗꯨꯝ ꯂꯣꯏ ꯈꯪꯉꯤ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯑꯩꯗꯤ ꯍꯦꯛꯇ ꯇꯔꯟ ꯆꯠꯂꯦ ꯍꯥꯏꯕ ꯑꯇꯩ ꯍꯥꯟꯅ ꯀꯩꯅꯣꯗ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯉꯁꯤ ꯈꯪꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯃꯥ ꯅꯣꯡꯃꯥꯏꯉꯥꯟꯕꯤ ꯄꯨꯈ꯭ꯔꯝꯕꯝ ꯑꯣ ꯑꯩꯗꯤ ꯁꯒꯣꯜꯕꯟꯗꯒꯤꯅꯦ ꯁꯒꯣꯜꯕꯟꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯏꯃꯥꯟꯅꯕꯁꯨ ꯌꯥꯝ ꯂꯩ ꯁꯒꯣꯜꯕꯟ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ ꯁꯒꯣꯜꯕꯟ ꯈꯝꯅꯥꯡ ꯂꯩꯔꯛꯇꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯗꯨꯗ ꯌꯨꯝ ꯄꯥꯜꯂꯦ ꯁꯒꯣꯜꯕꯟꯗꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯁꯦ ꯍꯧꯖꯤꯛ ꯃꯤꯁꯨ ꯈꯔ ꯌꯥꯝꯃꯛꯑꯦ ꯃꯤ 50ꯃꯨꯛ ꯆꯪꯕꯤꯔꯛꯑꯦ ꯑꯗꯨꯗ ꯑꯁ 50 ꯄꯟꯕꯗ 94 ꯐꯠꯂꯥꯎ ꯍꯥꯏꯗꯣꯏꯅꯤ ꯃꯌꯥꯝ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯀꯩꯅꯣꯅꯦ ꯗꯦꯜꯂꯤꯗꯅꯦ ꯍꯟꯗꯛ ꯌꯥꯝꯅ ꯑꯉꯛꯄ ꯊꯕꯛ ꯑꯃ ꯇꯧꯒꯦꯕꯀꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯪꯅꯕꯅ ꯄꯥꯒꯤ ꯃꯊꯪ ꯃꯊꯪ ꯄꯥꯔꯛꯀꯦ ꯍꯟꯗꯛ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯏꯪꯒꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡꯁꯦ ꯈꯔ ꯑꯥꯏ ꯃꯥꯔꯀꯦꯠꯇ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯗꯤ ꯌꯣꯟꯒꯦꯅ ꯈꯜꯂꯤꯕꯀꯣ ꯌꯣꯟꯕ ꯍꯥꯏꯁꯦ ꯄꯩꯁా ꯌꯥꯝ ꯇꯥꯡꯕꯩ ꯅꯠꯇꯦ ꯁꯨꯝ ꯃꯌꯥꯝ ꯑꯩꯈꯣই ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯂꯥꯛꯄꯗꯤ ꯈꯤꯇꯪ ꯍꯪꯒꯣꯏ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕ ꯏꯀꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯥꯏ ꯃꯥꯔꯀꯦꯠ ꯒꯦꯠ ꯅꯝꯕꯔ 2ꯗ ꯊꯦꯡꯅꯁꯦ ꯌꯣꯟꯕꯅ ꯑꯩꯈꯣꯏ ꯃꯨꯅꯤꯔꯀꯥꯗ ꯑꯗꯒꯤ ꯑꯁ꯭ꯔꯝꯗ ꯌꯣꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯇꯥꯡꯅꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯗꯨꯗꯒꯤ ꯗꯕꯜ ꯇꯥꯡꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯨꯝ ꯈꯪꯅꯕ ꯑꯣꯏꯅ ꯗꯤꯜ ꯂꯦꯟꯖꯦꯕ ꯑꯗꯨꯒꯤ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕ ꯂꯥꯛꯄꯤꯒꯅꯤꯅ ꯍꯥꯏꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯂꯩꯕ ꯂꯥꯛꯀꯦꯅ ꯑꯗꯣ ꯃꯤ 10ꯕꯨ ꯁꯨꯔꯕ ꯑꯩꯈꯣꯏ ꯄꯣꯠ ꯌꯣꯟꯕ ꯊꯣꯛꯂꯛꯑꯅꯤ ꯒꯦꯠ ꯅꯝꯕꯔ 2ꯗ ꯍꯦꯠ ꯑꯥꯏ ꯃꯥꯔꯀꯦꯠꯇꯨꯒꯤ ꯃꯅꯥꯛꯀꯤꯗꯨ ꯒꯦꯠ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗꯣ ꯑꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯀꯗꯣꯏ ꯄꯣꯠꯁꯦ ꯃꯌꯥꯝꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯍꯥꯏꯔꯛꯀꯦꯀꯣ ꯌꯦꯟꯗꯦꯝ ꯂꯩꯔꯦ ꯑꯗꯒꯤ ꯎ ꯃꯣꯔꯣꯛ ꯂꯩꯔꯦ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯒ ꯀꯩꯅꯣꯁꯨ ꯌꯣꯟꯁꯤꯒ ꯂꯩ ꯑꯗꯣ ꯇꯨꯅꯤꯡꯈꯣꯛ ꯇꯨꯅꯤꯡꯈꯣꯛꯀ ꯑꯗꯨꯒ ꯃꯌꯥꯡꯇꯣꯟꯗꯤ ꯌꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏ ꯁꯤꯖꯜꯂꯛꯑꯦ ꯑꯗꯨꯗꯨꯅ ꯃꯌꯥꯡꯇꯣꯟꯗꯤ ꯃꯇꯝ ꯂꯣꯏꯔꯦ ꯈꯤꯇꯪ ꯂꯩꯕꯗꯣ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤ ꯀꯁꯇꯃꯔ ꯑꯃ ꯑꯅꯤꯗꯣ ꯑꯍꯥꯟꯕꯒꯤ ꯑꯗꯨꯗ ꯀꯣꯟꯅꯕꯈꯩ ꯈꯤꯇꯪ ꯈꯤꯇꯪ ꯒꯤꯐ ꯄꯤꯖꯒꯦ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅꯕ ꯃꯌꯥꯡꯇꯣꯟꯅ ꯍꯥꯞꯀꯦ ꯄꯨꯂꯞ ꯒꯤꯐ ꯄꯤꯕ ꯍꯥꯏꯁꯦ ꯍꯥꯞꯄ ꯍꯥꯏꯗꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯈꯔ ꯍꯥꯏꯗꯤ ꯌꯥꯝꯅꯗꯤ ꯂꯩꯔꯔꯣꯏ ꯑꯍꯥꯟꯕ ꯍꯥꯟꯅ ꯂꯥꯛꯄꯤꯕ ꯀꯁꯇꯃꯔ ꯑꯃ ꯑꯅꯤꯗꯨꯗ ꯍꯥꯞꯆ ꯇꯥꯔꯦ ꯃꯌꯥꯡꯇꯣꯟꯁꯦ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏ ꯀꯩꯅꯣꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯤ 10ꯕꯨ ꯁꯨꯔꯕ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ ꯇꯌꯥꯔꯤ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯇꯌꯥꯔꯤ ꯇꯧꯖꯔꯔꯣই ꯑꯗꯨꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑෝ ꯑꯗꯣ ꯃꯤ 10ꯕꯨ ꯁꯨꯔꯗꯤ ꯑꯩꯈꯣই ꯄꯣꯠ ꯄꯨꯊꯣꯛꯑꯒ ꯅꯝꯕꯣ ꯄꯣꯔ ꯊꯣꯛꯂꯛꯑꯗꯧꯅꯤ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯀꯃꯦꯟ ꯑꯝꯇ ꯄꯥꯈꯤꯒꯦ ꯃꯌꯥꯝ ꯀꯗꯥꯏꯐꯥꯎ ꯄꯥꯈ꯭ꯔꯦ ꯁꯒꯣꯜꯕꯟꯗꯩꯅꯦ ꯑꯗꯨꯏ ꯃꯊꯛꯇ ꯁꯤꯒꯤ ꯃꯊꯪ ꯑꯣꯏꯗꯣꯏꯅꯦ ꯅꯣꯡꯃꯥꯏ ꯁꯤꯒꯤ ꯃꯥ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯀꯩꯅꯣ ꯇꯧꯗꯕꯗ ꯆꯞ ꯃꯥꯟꯅꯩ ꯏꯅꯝꯃꯁꯨ ꯏꯅꯝꯃꯒꯤ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦ ꯆꯞ ꯃꯥꯟꯅꯩ ꯀꯀꯥ ꯀꯔꯤ ꯍꯥꯏꯅꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯅꯪꯒꯤꯗꯤ ꯍꯥꯏꯔꯛꯇꯦ ꯀꯀꯥꯒꯤꯗꯪ ꯍꯪꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯦ ꯁꯨꯝ ꯍꯥꯏꯔꯤꯕꯗꯨꯅꯤꯗ ꯁꯨꯝ ꯃꯌꯥꯝ ꯅꯣꯛꯁꯦꯟ ꯇꯧꯕꯅꯤꯗ ꯑꯉꯣꯝꯆꯥ ꯔꯣꯅꯥꯜꯖꯤꯠ ꯍꯥꯏ ꯃꯥꯅꯦꯀꯣ ꯍꯥꯏ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤ ꯅꯪꯗꯤ ꯌꯥꯎꯗ꯭ꯔꯦ
Beside Dillen kare. Sagolban maino leirak tagini Sagolban maino leirak si akoi kaino leibde ima bok to Sagolban maino Khangde. akoi imagi machi ado Sagolban maino leirak ta leibani mayum pan bani aduga Sumita longja ahanbada kana ahanda leibase ahanda leibase yam luna tawbune aisu aigi dadana yam luna tawe paye paye Poi jam lun tawe. Mẹ na dum khang ani da blog da. Chai re idu de sila da hai. Sila na de to play ta brana. soron muda bok silana holle na Porom pat ai se thwan tha ba lerak sem rok lei bu do adu gi lerak da thongal ahom su bu da lei re ai. maino leirak tagini inama ID Sagolban maino leirak siga nati ai khui Ga ai de pak na khang. Sagolban maino leirak siga sampat ka je adum paring na tro Sagol bang ga ka sampat ga di pareng na khang di. sampat ka paring na samna dabra Samnara mo. Ka sampat di ka no na tro. Sagolban maino leirak si khui mabuk lei budro ai imana ba lei budro namda lei budu oidoira natra imabuk lei budu oidoira ai ju khang dei di pak chatte ba aduna Nga buk di khang ka da sampat. ai ju khang de ai imana di lei ba ko adu maino leirak long Delhi da leihok ba se sa I ga tamoga thengna ninge hayeng yum tholok pa do in tare yum tholok pa do in thengna ra jen upai leite Oi na mag thina gani. kira haira umoro yam phaje umorok se handak thabajina mai variety je khara pikpa oile me ko haidi thoina choba khala thagi bnate khoi gi chana ba amani dang hapi rak padu dagi aina dum thajan gi bne ba last year thabaduna umorok ti yam di pan de ba aduga chawdi yam chawba handaki thabajida di aina kitang phajana section thabai masing ju khari yam pale mamangi du di aina kya khangda bai tare delhi gi kaino je asam jiga kyam chanai chana de do aduna mathak ka amta khalawda budagi ko aham bakanna pangkhala kanda delhi gi maisa mejun gi asab du yor podagi pangam gi dreba linthoi chaudhary delhi kadai dano lairido ai lakninge akoi aine market manaktane delhi da laibo ordi sunday numita thengnaje Pot ka yun ge. pot kita yonge Pot yun ge. Gaga pung mga aday sa kadra. nungda wairam pung manga dagi na taret pok na khali akoi je kai gumba lake ai tardi Aday de lak piyo ay ni gi gate number 2 da. gate number 2 aine head market to da market to gi metro station Gate to da dum. head gate manak to da dum akoi khaw mam pairaga kano to budu yum daga kariba bus parking manak ta nawai moja pura kudak dia laga lupatra Khao asawam lay do ay gi adu pura ga sa tene khao ne na zaw re na kana no chai ki bi. Khao ne na zaw re na. In khala. Ese sam lay. ya aidil kano to wini ngore udre kaka se phagi amna tawgalle laiminabda nungai do male adudi silana haira ni nungai tis di ai di kangdre Nungai ya mumungang ko hemal akanda. blur sat ya adagi nungai ngan bigi amajula maming hairo maino lairak kai waino ai budi yamna manung changi hai mane ko Ni na mana gine ko hindi na. adu angom cha Ronaldjit hi amuksu hai hello hi Ronaldjit hi aduga umai ngan bigi mula Jenims from the day noi bung pung gi do ade da mamang pang na lera amal sorong sa pado ade de hek haugot laga ayang kholi ro jenim chudagi makarom da kitang chatoi ba kong goron sa kanu do panghal lera khangi da na panghal lera ai di nang sem rock do khanggadra na sem rock do hai pane panghal lera do adu du gi
ꯄꯥꯡ ꯂꯩꯔꯛꯅ ꯁꯦꯀꯦꯟ ꯔꯣꯗ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯅꯣꯏꯒꯤꯗꯨꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤꯗꯨꯅ ꯑꯍꯥꯟꯕ ꯈꯪꯉꯤ ꯗꯤꯕꯦꯔꯥꯖ ꯋꯥꯡꯈꯦꯝꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤ ꯃꯣꯏꯅ ꯃꯅꯨꯡ ꯇꯣ ꯆꯪꯉ ꯂꯩꯕ ꯀꯩꯁꯥꯝꯄꯥꯠꯀ ꯐꯥꯎꯅꯕ ꯌꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛ ꯂꯩꯕꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯣꯏꯔꯝꯃꯅꯤ ꯀꯩꯁꯥꯝꯄꯥꯠꯀ ꯄꯔꯦꯡ ꯑꯣꯏꯒꯨꯝ ꯇꯧꯕ ꯍꯥꯏꯗꯤ ꯃꯣꯏ ꯃꯔꯛ ꯑꯅꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥꯕꯣꯛꯇꯨꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯁꯃꯤꯇꯥ ꯂꯣꯡꯖꯝꯒꯤ ꯅꯠꯇꯦ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯅꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯁꯃꯤꯇꯥ ꯂꯣꯡꯖꯝ ꯅꯠꯇꯦ ꯍꯥꯏꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯜꯂꯕ ꯀꯩꯅꯣ ꯇꯧꯔꯤꯔꯥ ꯁꯒꯣꯜꯕꯟ ꯀꯤꯂꯤꯡ ꯐꯤꯜ ꯂꯝꯄꯥꯛ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯣ ꯀꯀꯥ ꯀꯤꯂꯤꯡ ꯐꯤꯜ ꯀꯀꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯑꯩ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯑꯩ ꯊꯥꯕꯜ ꯆꯣꯡꯕꯗꯗꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯕ ꯆꯠꯂꯦꯕꯀꯣ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯨꯒ ꯂꯝꯄꯥꯛ ꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯒꯣꯜꯕꯟꯁꯦ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯂꯥꯛꯑꯁꯨ ꯑꯩꯁꯦ ꯂꯝ ꯀꯌꯥ ꯈꯪꯒꯟꯗꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯛꯅ ꯂꯩꯇꯕꯒꯤ ꯑꯩꯗꯤ ꯈꯪꯗꯕ ꯀꯨꯏꯔꯦꯕ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯑꯗꯨꯅ ꯃꯃꯤꯡꯗꯣ ꯂꯣꯏꯅꯃꯛꯇꯤ ꯈꯪꯕ ꯑꯗꯨꯒ ꯖꯒꯥꯗꯣ ꯁꯤꯅ ꯁꯤꯅꯤ ꯍꯥꯏꯁꯦ ꯀꯌꯥ ꯈꯪꯗꯦꯕ ꯍꯧꯖꯤꯛꯇꯤ ꯑꯇꯩ ꯁꯥꯃꯨ ꯃꯈꯣꯡꯗꯕꯨ ꯉꯥꯎꯔꯦꯗ ꯑꯩꯗꯤ ꯍꯥꯏꯗꯤ ꯂꯝꯕꯤꯒ ꯂꯣꯏ ꯑꯣꯟꯊꯣꯛꯈꯤꯕꯩ ꯊꯥꯏꯅꯒꯤ ꯂꯝꯕꯤꯗꯨꯗꯤ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯑꯃꯒ ꯐꯥꯎꯗꯣꯛꯄꯗ ꯑꯩ ꯕꯖꯥꯔ ꯂꯥꯛꯄꯗꯕꯨ ꯉꯥꯎꯔꯦ ꯁꯥꯃꯨ ꯃꯈꯣꯡꯗꯣ ꯐꯥꯒꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯁꯥꯃꯨꯗꯣ ꯈꯤꯇꯪ ꯊꯥꯡꯒꯠꯄꯤꯔꯗꯤ ꯐꯅꯤ ꯃꯥꯏ ꯏꯁꯇꯦꯆꯨꯗꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯈ꯭ꯔꯝꯕꯝ ꯑꯣ ꯍꯧꯖꯤꯛꯀꯤ ꯑꯣ ꯀꯤꯂꯤꯡ ꯐꯤꯜꯗꯨꯒꯤ ꯃꯅꯥꯛꯅꯦ ꯑꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯈꯪꯒꯅꯤ ꯑꯗꯣꯝꯗ ꯀꯣꯏꯔꯛꯑꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯛꯑꯅꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯉꯕꯅꯤꯅ ꯀꯤꯂꯤꯡ ꯐꯤꯜꯒ ꯍꯥꯏꯕꯗꯨ ꯀꯤꯗꯤ ꯀꯤꯌꯦ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤꯗꯨ ꯃꯩꯅꯣ ꯂꯩꯔꯛ ꯃꯩꯁꯅꯥꯝ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯀꯧꯋꯦ ꯑꯩꯈꯣꯏ ꯂꯩꯔꯛꯁꯦ ꯑꯠꯆꯥ ꯑꯠꯆꯥ ꯅꯣꯡꯊꯣꯡꯕꯝꯗꯤ ꯀꯀꯥ ꯍꯣꯏꯒꯤ ꯌꯨꯝꯅꯥꯛꯅꯤꯅꯦ ꯈꯪꯉꯅꯤ ꯂꯤꯟꯊꯣꯏ ꯆꯧꯗ꯭ꯔꯤ ꯑꯩ ꯑꯒ꯭ꯔꯥꯗꯒꯤꯅꯦ ꯑꯁ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯁꯟꯗꯦ ꯅꯠꯇꯕ ꯅꯣꯡꯃ ꯗꯦꯜꯂꯤ ꯂꯥꯛꯄꯗ ꯑꯣꯏꯅ ꯀꯣꯏꯕꯤꯔꯛꯑꯣ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠꯀꯤ ꯃꯅꯥꯛꯇꯅꯤ ꯃꯦꯇ꯭ꯔꯣ ꯒꯦꯠ ꯅꯝꯕꯔ 3 ꯈꯤꯇꯪ ꯈꯣꯡꯅ ꯆꯪꯁꯤꯜꯂꯒ ꯂꯩꯔꯦ ꯀꯩꯁꯥꯝꯄꯥꯠꯁꯦ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯁꯦ ꯃꯥꯅꯦ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗꯇꯨꯅ ꯀꯩꯁꯥꯝꯄꯥꯠ ꯐꯥꯎꯔ ꯆꯠꯇꯧꯕ ꯁꯒꯣꯜꯕꯟꯗꯨꯅ ꯃꯃꯥꯡꯒꯤ ꯂꯝꯕꯤꯗꯒꯤ ꯑꯣꯏꯍꯧꯗꯣꯏꯕ ꯁꯒꯣꯜꯕꯟ ꯂꯝꯕꯤꯗꯨꯗꯤ ꯈꯪꯉꯦꯕ ꯈꯪꯉꯦ ꯇꯦꯔꯥꯒꯤ ꯂꯝꯕꯤꯗ ꯍꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣ ꯁꯒꯣꯜꯕꯟꯒꯤꯅ ꯍꯣꯏ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯥꯕꯨꯛꯇꯤ ꯈꯪꯈꯤꯕꯅꯤ ꯗꯦꯁꯤ ꯂꯣꯏ ꯌꯥꯝꯅ ꯀꯥꯎꯔꯦ ꯅꯨꯡꯁꯤ ꯗꯦꯁꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗ ꯁꯨꯝ ꯂꯩꯔꯗꯤ ꯅꯨꯡꯁꯤꯗꯦ ꯁꯤꯗ ꯃꯁꯛ ꯎꯠꯂꯛꯇ꯭ꯔꯗꯤ ꯅꯨꯡꯁꯤꯗꯦ ꯅꯪꯒꯤ ꯁꯝ ꯇꯦꯟꯕꯗ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯐꯣꯟ ꯊꯝꯃꯣ ꯑꯗꯨꯗꯤ ꯐꯣꯟ ꯃꯨꯊꯠꯂꯣ ꯐꯣꯟꯁꯦ ꯍꯥꯟꯅ ꯃꯨꯊꯠꯄꯤꯔꯨꯆꯣ ꯂꯥꯏꯚ ꯑꯣꯏꯔꯁꯨ ꯊꯥꯔꯛꯑꯣꯌꯦ ꯚꯤꯗꯤꯑꯣ ꯑꯣꯏꯔꯁꯨ ꯄꯣꯠ ꯌꯣꯟꯕꯗꯣ ꯑꯗꯨꯗꯤ ꯁꯤꯌꯣꯔꯅꯦ ꯑꯗꯨꯗꯤ ꯁꯤꯌꯣꯔ ꯚꯤꯗꯤꯑꯣ ꯅꯝꯅꯕꯩꯅꯦ ꯑꯩꯈꯣꯏꯅ ꯄꯣꯠ ꯌꯣꯟꯗꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯕꯣꯛꯁꯨ ꯇꯧꯔꯛꯑꯦꯗꯣ ꯃꯌꯥꯝꯗ ꯂꯣꯡ ꯂꯤꯂꯣꯡ ꯑꯁ ꯕ꯭ꯂꯦꯁꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯗꯦꯁꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯨꯕꯩ ꯗꯦꯁꯤ ꯑꯐꯥꯎꯕꯤ ꯇꯥꯃꯣ ꯄꯣꯠ ꯌꯣꯟꯕꯗꯣ ꯂꯥꯏꯚ ꯑꯣꯏꯔꯁꯨ ꯑꯣ ꯁꯤꯁꯤ ꯅꯪ ꯍꯧꯖꯤꯛ ꯄꯥꯈꯤꯕꯗꯣꯀꯣ ꯑꯩꯗꯤ ꯗꯦꯜꯂꯤꯗ ꯆꯠꯇ꯭ꯔꯤ ꯑꯃꯨꯛꯇꯗꯤ ꯆꯠꯅꯤꯡꯉꯤ ꯃꯤ ꯐꯠꯇꯕ lei ꯍꯥꯏꯕꯗꯨ ꯇꯜꯂꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯗ ꯃꯤ ꯐꯠꯇꯕ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯐꯕ ꯉꯥꯛ ꯉꯥꯏꯔꯦ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯗꯦꯜꯂꯤꯗ ꯂꯥꯛꯄꯗꯤ ꯕꯖꯥꯔ ꯃꯅꯨꯡ ꯄꯣꯠ ꯂꯩ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯗꯤ ꯅꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯊꯣꯛꯇꯤ ꯊꯣꯛꯅꯤꯡꯉꯦ ꯑꯗ ꯍꯥꯏꯗꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏꯁꯦ ꯃꯇꯝꯁꯦ ꯍꯥꯏ ꯉꯝꯗꯕꯒꯤꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯃꯇꯝꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯄ꯭ꯂꯥꯟ ꯁꯣꯏꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯇꯤꯀꯦꯠ ꯀꯛꯇ꯭ꯔꯤꯐꯥꯎꯇꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦꯕ ꯇꯤꯀꯦꯠ ꯀꯛꯑꯀꯥꯟꯗ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯞꯗꯦꯠꯁꯨ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯊꯦꯡꯅꯅꯕ ꯅꯣꯡꯃꯩꯕꯨꯡꯁꯦ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯂꯩꯗꯥꯏꯅꯦ ꯄꯦꯇ꯭ꯔꯣꯜ ꯄꯝꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯗꯥꯏꯅꯦ ꯅꯣꯏꯒꯤꯗ ꯑꯗꯨ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯍꯥꯏꯅ ꯑꯁꯨꯝ ꯃꯃꯥꯡꯒꯤꯗ ꯅꯣꯏ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣꯗꯅꯦ ꯀꯣꯅꯨꯡꯃꯥꯡꯗꯅꯦ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯂꯩꯕꯗꯨꯅ ꯀꯣꯅꯨꯡꯃꯥꯡꯗꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯆꯦꯛꯀꯣꯟꯗ ꯀꯩꯅꯣꯗꯁꯨ ꯂꯩꯔꯦ ꯄꯣꯔꯣꯝꯄꯥꯠꯇꯁꯨ ꯅꯣꯏꯒ ꯂꯩꯔꯦ ꯇꯥꯏꯅꯕ ꯅꯣꯡꯃꯩꯕꯨꯡꯒꯤꯒ ꯇꯥꯏꯅꯕꯒꯤ ꯂꯝꯕꯤꯗꯁꯨ ꯑꯅꯧꯕ ꯑꯃ ꯂꯩꯕꯅꯤꯅꯦ ꯂꯩꯌꯦ ꯑꯗꯨꯕꯨꯗꯤ ꯄꯥꯡꯂꯩꯔꯛ ꯃꯆꯤꯟꯗ ꯄꯥꯡꯂꯩꯔꯛ ꯃꯆꯤꯟꯗ ꯂꯩꯕ ꯀꯩꯒꯤꯅ ꯂꯣꯏ ꯏꯟꯈꯠꯈ꯭ꯔꯤꯗꯨꯅ ꯄꯥꯔ ꯃꯥꯅ ꯌꯦꯡꯉꯦ ꯑꯩꯗꯤ ꯄꯣꯔꯣꯝꯄꯥꯠ ꯁꯩꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯂꯩꯕꯗꯨ ꯑꯗꯨꯗ ꯇꯝꯃꯦ ꯑꯣ ꯄꯣꯔꯣꯝꯄꯥꯠꯀꯤ ꯁꯩꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯅꯦ ꯑꯗꯨꯗꯨꯒ ꯅꯪꯅ ꯁꯦꯝꯔꯣꯛ ꯂꯩ ꯈꯪꯗ꯭ꯔꯤꯁꯦ ꯌꯥꯝ ꯉꯛꯏꯅꯦ ꯑꯩꯅ ꯃꯥ ꯀꯩꯅꯣꯗ ꯃꯥꯏ ꯂꯥꯏꯔꯤꯛ ꯇꯝꯐꯝꯗꯨꯗ ꯂꯥꯛꯑꯝꯒꯅꯤ ꯅꯪꯗꯧꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯣꯏ ꯎꯁ ꯀꯩꯅꯣ ꯑꯗꯨꯝ ꯅꯪ ꯁꯩꯅꯥꯗꯣ ꯈꯪꯉꯕ ꯅꯠꯇꯦ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩꯕꯗꯤ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯖꯒꯥꯗꯨꯗ ꯑꯩꯅ ꯃꯊꯪꯗꯗꯤ ꯍꯥꯏꯕꯗꯤꯅꯦ ꯀꯩꯅꯣꯗ ꯆꯠꯄꯗ
ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯦꯝꯔꯣꯛꯇꯨꯗꯤ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯂꯣꯏ ꯇꯝꯅꯗ꯭ꯔꯥ ꯑꯗꯨꯅ ꯍꯥꯏꯗꯤ ꯈꯪꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯉꯝꯗꯕꯒꯤ ꯁꯨꯝ ꯉꯛꯑꯦ ꯍꯥꯏꯕꯅꯤ ꯁꯤꯗꯩꯗ ꯃꯥꯒꯤ ꯃꯊꯪꯗꯗꯤ ꯍꯟꯗꯛ ꯀꯩꯅꯣꯗ ꯅꯣꯏ ꯀꯣꯂꯦꯖꯇ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯆꯠꯄꯗꯨꯗ ꯁꯦꯝꯔꯣꯛꯇꯣ ꯑꯝꯇ ꯌꯧꯗ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯁꯤꯂꯥ ꯃꯊꯋꯥꯏ ꯌꯥꯝ ꯄꯣꯔꯣꯝꯄꯥꯠ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯦ ꯅꯠꯇꯦ ꯄꯣꯔꯣꯝꯄꯥꯠꯁꯦ ꯖꯦꯅꯤꯝꯁꯇꯣ ꯑꯩꯈꯣꯏꯗꯤ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯦꯕ ꯅꯛꯅꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯨꯝꯒꯗꯤ ꯑꯣ ꯃꯣꯏ ꯈꯪꯗꯗꯦ ꯑꯗꯨꯝ ꯁꯦꯞꯇꯦꯝꯕꯔ ꯂꯥꯁꯇ ꯂꯥꯁꯇ ꯂꯥꯛꯀꯦ ꯈꯜꯂꯤ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯝꯅ ꯊꯦꯡꯅꯁꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯁꯦꯞꯇꯦꯝꯕꯔ ꯂꯥꯁꯇꯗꯤ ꯈꯤꯇꯪ ꯋꯦꯗꯔꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯂꯝꯄꯥꯛꯇ ꯊꯥꯏꯅ ꯂꯝꯄꯥꯛꯇ ꯊꯥꯏꯅ ꯌꯥꯎꯁꯪ ꯃꯅꯨꯡꯗꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯊꯥꯕꯜ ꯂꯥꯛꯄꯗ ꯃꯤꯅ ꯍꯥꯠꯈꯤꯕꯗꯒꯤ ꯀꯤꯂꯤꯡ ꯐꯤꯜ ꯊꯣꯡ ꯀꯤꯔꯦꯗ ꯀꯧꯈꯤꯕꯅꯦ ꯑꯁꯦꯡꯕꯁꯨ ꯀꯤꯌꯦ ꯑꯩꯈꯣꯏ ꯊꯥꯕꯜꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯍꯧꯖꯤꯛ ꯁꯤꯅꯤꯡꯗ꯭ꯔꯤꯀꯣ ꯁꯃꯥꯅꯟꯗ ꯀꯩ ꯖꯣꯕ ꯇꯧꯒꯦ ꯇꯥꯃꯣ ꯀꯩ ꯖꯣꯕ ꯇꯧꯕꯤꯒꯦ ꯖꯣꯕꯀꯤ ꯃꯇꯥꯡꯁꯦ ꯌꯥꯝꯗꯤ ꯖꯣꯕꯁꯦ ꯍꯥꯏꯅꯤꯡꯉꯦꯀꯣ ꯍꯥꯏꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ 30K ꯌꯧꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯍꯥꯏꯖꯒꯦꯅ ꯍꯥꯏꯈꯤꯕꯅꯦꯀꯣ ꯀꯨꯏꯔꯛꯇ꯭ꯔꯦ ꯑꯗꯣ ꯑꯩ 30K ꯐꯧꯇꯪ ꯉꯥꯏꯕꯤꯌꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯑꯩꯈꯣই ꯁꯁꯄꯦꯟꯁꯇ ꯁꯨꯝ ꯊꯝꯃꯒ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯁꯨम ꯇꯧꯖꯕꯅꯦ ꯋꯥꯔꯧꯕꯤꯒꯅꯣ 30K ꯌꯧꯕꯒ ꯍꯥꯏꯗꯣꯛꯆꯔꯛꯑꯒꯦ ꯍꯣꯏꯗ ꯀꯀꯥ ꯍꯣꯏ ꯂꯩꯔꯕꯅꯤꯅ ꯀꯤꯗ꯭ꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯔꯤꯝ ꯀꯤꯔꯨꯅꯣ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯗꯨꯝ ꯉꯥꯏꯔꯝꯒꯦ ꯔꯦꯕꯤꯀꯥ ꯀꯥꯡꯖꯝ ꯑꯗꯨꯅꯦ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯜꯂꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯔꯦꯕꯤꯀꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯆꯪꯉꯛꯄ ꯑꯗꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯄꯤꯔꯛꯄꯁꯦ ꯀꯅꯥꯅ ꯑꯍꯟꯅꯣ ꯀꯅꯥꯅꯣ ꯑꯉꯥꯡꯅꯣ ꯈꯪꯗꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯇꯥꯃꯣ ꯆꯦꯆꯦ ꯀꯀꯥꯅ ꯀꯧꯔꯛꯑꯕꯨꯗꯤ ꯑꯩꯈꯣꯏ ꯏꯈꯥꯅꯦ ꯑꯉꯥꯡꯅꯦ ꯈꯪꯉꯝꯅꯤꯅ ꯑꯗꯨꯝ ꯃꯤꯡ ꯑꯗꯨꯝ ꯄꯟꯕꯗꯣ ꯀꯩꯝ ꯀꯥꯏꯗ꯭ꯔꯦ ꯑꯗꯣ ꯑꯍꯟꯁꯤꯡꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤ나 ꯃꯤꯡꯒ ꯑꯗꯨꯝ ꯄꯜꯂꯦꯕ ꯍꯥꯏꯗꯤ ꯑꯍꯟꯅꯦꯗꯣ ꯈꯪꯗꯕꯅꯤꯅ ꯑꯗꯣ ꯁꯤꯗꯩꯗ ꯃꯤꯡ ꯄꯜꯂꯛꯄꯗꯣ ꯋꯥꯔꯧꯕꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗꯕꯒꯤꯅꯦ ꯀꯤꯂꯤꯡ ꯐꯤꯜ ꯀꯧꯔꯤꯁꯦ ꯃꯤ ꯍꯥꯠꯈꯤꯕꯒꯤꯅꯦ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯗꯨꯗꯤ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯊꯥꯕꯜ ꯏꯔꯛꯑꯦ ꯆꯣꯡꯕꯗ ꯍꯥꯏꯕ ꯑꯃꯨꯛꯁꯨ ꯏꯔꯛꯑꯦꯕ ꯏꯆꯦ ꯀꯩꯅꯣ KNC ꯀꯩꯅꯣ ꯏꯆꯦ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯔꯠꯀꯠ ꯀꯌꯥꯁꯤ ꯀꯌꯥ ꯈꯪꯗꯦꯅꯦ ꯈꯔ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯕ ꯀꯥꯡꯕꯨꯅꯦ ꯑꯩꯈꯣꯏꯁꯤ ꯆꯠꯅꯕꯤ ꯈꯪꯗꯕ ꯀꯥꯡꯕꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧ ꯑꯅꯧꯕꯁꯤ ꯀꯌꯥ ꯈꯪꯗꯦ ꯅꯣꯏꯒꯤ ꯑꯗꯨꯅꯦ ꯅꯍꯥꯟ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯤꯂꯥ ꯍꯣꯏꯒꯤ ꯏꯃꯥꯁꯨ ꯍꯟꯗꯛ ꯍꯧꯖꯤꯛ ꯁꯤꯡꯂꯤ ꯂꯣꯟꯖꯟꯅꯕꯒꯤꯗꯣ ꯇꯧꯋꯦꯅ ꯇꯧꯕꯗ ꯌꯥꯝ ꯅꯥꯏꯌꯦꯅ ꯀꯩꯅꯣ ꯇꯧꯒꯦ ꯆꯦꯞꯄꯁꯨ ꯌꯥꯗꯦ ꯇꯨꯝꯃ ꯀꯥꯟꯗ ꯂꯦꯡꯕꯁꯨ ꯌꯥꯗꯦ ꯆꯦꯞꯄꯐꯥꯎ ꯌꯥꯗꯦ ꯌꯥꯝꯅ ꯋꯥꯏ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯅꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯥꯏꯗꯤ ꯑꯅꯥꯕꯗꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯅꯥꯏꯌꯦꯗꯣ ꯈꯪꯉꯝꯅꯤꯅꯕ ꯑꯗꯨ ꯑꯗꯨꯗꯤ ꯅꯥꯕ ꯐꯅꯕ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯔꯛꯀꯦ ꯍꯥꯏꯗꯤ ꯅꯥꯏ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯑꯣ ꯏꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯗꯣꯏ ꯑꯣꯏꯔꯝꯅꯤ ꯃꯥꯏꯁꯦ ꯑꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯀꯣꯛꯇꯗꯧꯔꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯅꯤ ꯀꯥꯡꯍꯧ ꯑꯃ ꯁꯨꯃꯥꯏꯅ ꯉꯧꯒꯅꯤ ꯏꯅꯕ꯭ꯔꯣ ꯈꯪꯗꯦ ꯑꯩꯁꯨ ꯄꯥꯁꯜꯂꯤꯅꯤ ꯃꯥꯏꯁꯦ ꯁꯣꯔꯠꯀꯠꯅꯦꯅ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯃꯨꯛꯁꯨ ꯁꯨꯝ ꯆꯥꯟꯅꯕꯗꯨꯒꯤꯅꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯒꯦ ꯑꯗꯨꯒ ꯀꯣꯂꯝꯅꯤ ꯈꯔ ꯍꯦꯛꯎꯔꯦ ꯃꯊꯛꯇꯒꯤ ꯃꯪꯒꯟꯒ ꯑꯂꯨ ꯈꯤꯇꯪ ꯍꯥꯞꯄꯒ ꯀꯥꯡꯍꯧ ꯉꯧꯒꯦ ꯖꯦꯅꯤꯝꯁꯇꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨꯋꯥꯏ ꯖꯒꯥꯗꯨꯗꯤ ꯂꯣꯏꯅ ꯁꯦꯝꯕ꯭ꯔꯣꯛꯇꯨꯗꯤ ꯀꯌꯥ ꯈꯪꯗꯦ ꯖꯦꯅꯤꯝꯁꯇꯨꯗꯒꯤ ꯃꯈꯥꯔꯣꯝ ꯁꯥꯏꯗꯠꯇ ꯈꯤꯇꯪ ꯈꯣꯡꯅ ꯆꯠꯊꯔꯒ ꯂꯩꯔꯕꯅꯤ ꯀꯣꯡꯕꯔꯣꯝ ꯁꯥꯏꯗꯠꯇꯣ ꯖꯦꯅꯤꯝꯁꯇꯨꯗꯒꯤ ꯑꯥ ꯀꯣꯡꯕꯔꯣꯝ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯗꯨꯗ ꯈꯣꯡꯅ ꯈꯤꯇꯪ ꯆꯠꯊꯔ ꯂꯩꯔꯕꯅꯤ ꯑꯃꯨꯛꯇꯪꯗꯤ ꯀꯣꯏꯊꯣꯛꯄꯤꯔꯨꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯂꯥꯁꯦ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯃꯥꯁꯦ ꯑꯗꯣ ꯆꯨꯔꯨꯞꯒ ꯌꯥꯝ ꯅꯥꯀꯟꯗꯒꯤ ꯂꯣꯟꯗꯧ ꯁꯨꯝ ꯃꯥꯜꯂꯦ ꯂꯥꯛꯑꯒꯅꯦ ꯃꯊ꯭ꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕ ꯅꯣꯡꯃꯩꯕꯨꯡ ꯄꯨꯡ ꯍꯥꯏꯖꯟꯐꯝꯗꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯣꯄꯣꯖꯤꯠꯇ ꯎꯝ ꯍꯥꯏꯗꯤ ꯃꯣꯏ ꯃꯌꯨꯝ ꯑꯗꯨꯋꯥꯏꯗ ꯈꯪꯗꯦ ꯍꯥꯏꯕꯗ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯗ ꯁꯨꯕꯥꯁꯤꯅꯤ ꯑꯁ ꯁꯣꯛꯈꯤꯕꯩ ꯋꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯁꯨꯕꯥꯁꯤꯅꯤ ꯇꯥꯃꯣ ꯁꯤ ꯆꯍꯤ ꯀꯌꯥ ꯂꯩꯃꯌꯨꯝ ꯁꯨꯔꯒꯦ ꯂꯩꯁꯥꯕꯤꯗꯤ ꯆꯍꯤ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯌꯦ ꯄꯥꯈꯪ ꯑꯩꯈꯣꯏ ꯄꯥꯈꯪꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯅꯪ ꯄꯥꯈꯪ ꯑꯣꯏꯅꯤꯡꯉꯤꯕ ꯑꯩꯁꯦ ꯄꯥꯈꯪꯅ ꯅꯨꯄꯤ ꯊꯤꯔꯣ ꯈꯪꯗꯦ ꯑꯗꯣ ꯑꯣꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯆꯍꯤ ꯍꯥꯏꯗꯣꯛꯑꯁꯤꯔꯅꯦ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯑꯁ ꯈꯔ ꯂꯣꯠꯈꯤꯒꯦꯗ ꯃꯤꯅ ꯑꯃꯨꯛ ꯌꯥꯝ ꯂꯤꯕ ꯃꯥꯟꯈꯤꯅꯤ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ ꯍꯥꯏ ꯏꯕꯨꯡ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯁꯦ ꯀꯀꯥ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯏꯕꯨꯡ ꯑꯩꯈꯣꯏ ꯏꯅꯝꯃ ꯀꯩꯅꯣꯒꯤꯗꯨꯔꯣ ꯃꯟꯖꯤꯠ ꯌꯥꯝ ꯂꯥꯛꯑꯝꯕ ꯑꯉꯥꯡꯗꯨꯔꯣ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯏꯕꯨꯡ ꯏꯅꯝꯃ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯂꯦꯁꯤꯗꯤ ꯎꯗꯦꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯦ ꯕ꯭ꯂꯦꯁꯤꯁꯦ ꯃꯁꯝ ꯀꯛꯈꯤꯕꯗꯩ ꯏꯀꯥꯏꯖꯩꯅ ꯂꯣꯠꯈ꯭ꯔꯦ ꯕ꯭ꯂꯦꯁꯤ ꯃꯁꯛ ꯊꯤꯈ꯭ꯔꯦ ꯌꯥꯝꯅ
ꯀꯩꯅꯣ ꯃꯣꯏꯗ ꯍꯥꯏꯒꯦꯁꯦ ꯁꯣꯅꯤꯌꯥ ꯑꯩꯈꯣꯏ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯄꯨꯡ 5ꯗꯩꯅ 7 ꯐꯥꯎ 5 मखाꯏꯗꯩꯅ 7 ꯐꯥꯎ INAꯒꯤ ꯒꯦꯠ ꯅꯝꯕꯔ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯒꯦꯠ ꯅꯝꯕꯔ 2ꯗ ꯄꯣꯠ ꯌꯣꯟꯗꯣꯔꯤ ꯂꯩꯕ ꯂꯥꯛꯑꯣ ꯎꯃꯣꯔꯣꯛꯅꯦ ꯍꯋꯥꯏꯖꯥꯔꯅꯦ ꯍꯋꯥꯏꯖꯥꯔꯁꯨ ꯄꯟꯈꯤꯕ꯭ꯔꯥ ꯅꯪ ꯉꯁꯥꯏ ꯌꯦꯟꯗꯦꯝꯅꯦ ꯌꯦꯟꯗꯦꯝꯅꯦ ꯇꯣꯅꯤꯡꯀꯣꯛꯅꯦ ꯃꯌꯥꯡ ꯃꯇꯣꯟꯗꯤ ꯌꯥꯝꯗ꯭ꯔꯦ ꯃꯃꯤꯡ ꯈꯛꯇꯪꯒꯤ ꯉꯥꯏꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯁꯤꯖꯟ ꯂꯣꯏꯔꯦꯕ ꯅꯨꯡꯉꯥꯏ ꯄꯨꯈ꯭ꯔꯝꯕꯝ ꯑꯁ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯃꯃꯥ ꯁꯤꯡꯖꯨꯗꯣ ꯍꯥꯎꯕꯅꯦ ꯑꯩꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨꯗꯤ ꯑꯩ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯆꯥꯔꯛꯇꯦꯕ ꯑꯩ ꯃꯣꯔꯣꯛꯇꯣ ꯆꯥ ꯉꯝꯗꯕꯒꯤ ꯇꯥꯃꯣꯁꯤ ꯗꯦꯜꯂꯤꯗ ꯀꯌꯥ ꯁꯨꯔꯒꯦ ꯗꯦꯜꯂꯤꯗ ꯂꯩꯕꯁꯦ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯃꯦꯕꯀꯣ ꯆꯍꯤ 7-9 ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯝꯂꯥꯔꯣꯝꯗ ꯆꯍꯤ 12-13 ꯑꯃꯨꯛ ꯀꯣꯏꯊꯣꯛꯎꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯆꯍꯤ 3 ꯍꯦꯟꯖꯜꯂꯛꯑꯦ 4 ꯁꯨꯔꯛꯀꯗꯧꯔꯦ ꯁꯨꯃꯥꯏꯅ ꯈꯔ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯁꯥꯟꯅꯔꯤ ꯗꯦꯜꯂꯤ ꯑꯀꯣꯏꯕ ꯁ꯭ꯋꯥꯏꯁꯤꯗ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇꯦ ꯑꯩꯒꯤ ꯀꯃꯦꯟ ꯁꯨꯍꯥꯁꯤꯅꯤꯁꯦ ꯄꯥꯕꯤꯔꯛꯇꯦ ꯄꯥꯈꯤꯗꯥꯏꯅꯦ ꯑꯩꯅ ꯀꯃꯦꯟ ꯑꯩꯅ ꯇꯞꯄꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯉꯥꯏꯈꯣ ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯇꯥꯃꯣꯁꯦ ꯆꯍꯤ ꯍꯥꯏꯈꯤꯔꯣꯏꯌꯦ ꯃꯥ ꯁꯨꯕꯥꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯁꯤꯅꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯀꯌꯥ ꯀꯨꯏꯔꯒꯦ ꯍꯥꯏꯕꯁꯤꯁꯨ ꯀꯌꯥ ꯆꯨꯝꯃꯤꯕ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯑꯩꯒꯤ ꯀꯃꯦꯟꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯄꯥꯕ ꯇꯞꯄꯩꯅꯦ ꯍꯥꯏꯕ ꯆꯤꯡꯗ ꯄꯥꯕꯗꯨ ꯄꯥꯛ ꯄꯥꯔꯛꯇꯕꯗꯨꯗ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩꯈꯣꯏ ꯅꯥꯎꯔꯦꯝꯕꯝ ꯕꯤꯅꯣꯏ ꯍꯥꯏ ꯍꯥꯏ ꯁꯨꯃꯤꯇꯥ ꯂꯣꯡꯖꯝ ꯇꯧꯋꯦ ꯌꯥꯝ ꯋꯥꯏꯑꯦ ꯐꯔꯒꯦ ꯑꯗꯨꯅꯦ ꯊꯨꯅ ꯐꯕꯤꯔꯣ ꯑꯗꯨꯅ ꯌꯥꯝ ꯅꯥꯏ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯑꯇꯩꯁꯨ ꯈꯪꯗꯦ ꯑꯅꯥꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛꯁꯤꯗꯤ ꯌꯥꯔꯤꯉꯩ ꯌꯥꯎꯕꯤꯗꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯑꯣꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯃꯥꯗꯣ ꯆꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯂꯤꯟꯊꯣꯏ ꯆꯧꯙꯔꯤ ꯅꯣꯏꯗꯤ ꯃꯣꯔꯣꯛꯁꯨ ꯆꯥꯕ ꯎ ꯃꯣꯔꯣꯛꯀ ꯀꯔꯤ ꯅꯠꯇꯤꯌꯦ ꯀꯔꯥꯏꯗꯅꯣ ꯆꯥꯗꯦ ꯅꯣꯏꯗꯤ ꯎ ꯃꯣꯔꯣꯛꯁꯨ ꯆꯥꯗꯦ ꯎ ꯃꯣꯔꯣꯛꯇꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯍꯟꯗꯛ ꯌꯣꯟꯗꯣꯏꯅꯦ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯄꯩꯁꯥ ꯈꯤꯇ ꯁꯥꯒꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯈꯣꯡꯉꯅꯤ ꯑꯩꯗꯤ ꯃꯤꯒ ꯆꯪꯉꯕ꯭ꯔꯥ ꯀꯅꯥ ꯆꯪꯒꯗꯣꯏꯅꯣ ꯑꯗꯒꯤ ꯅꯣꯡꯃꯥꯏꯉꯥꯟꯕꯤꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯍꯧꯖꯤꯛꯀꯥꯟ ꯀꯔꯤꯝ ꯐꯗꯤ ꯇꯧꯗ꯭ꯔꯦ ꯐꯖꯔꯦ ꯑꯩꯁꯨ ꯆꯥꯗꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯦ ꯎ ꯃꯣꯔꯣꯛꯇꯣ ꯀꯩꯅꯣ ꯂꯝꯄꯥꯛꯇꯨꯒꯤ ꯋꯥꯔꯤꯅꯦ ꯃꯤꯅ ꯇꯝꯅꯔꯛꯄ ꯀꯩꯁꯨ ꯍꯥꯠꯇ꯭ꯔꯦ ꯃꯤꯅ ꯇꯝꯅꯔꯛꯄꯅꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯇꯝꯃꯛꯄꯅꯦ ꯍꯧꯖꯤꯛ ꯍꯥꯠꯇ꯭ꯔꯕꯅꯤꯅ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯂꯤꯟꯊꯣꯏ ꯆꯧꯙꯔꯤꯅ ꯐꯗꯤ ꯑꯩꯁꯨ ꯆꯥꯗꯦ ꯎ ꯃꯣꯔꯣꯛꯇꯣ ꯑꯆꯥꯔ ꯁꯦꯝꯃꯝꯒꯦ ꯑꯗꯣ ꯑꯆꯥꯔꯗꯤ ꯃꯣꯔꯣꯛ ꯁꯥꯗꯕ ꯄꯤꯖꯒꯦ ꯂꯥꯛꯑꯣ ꯆꯥꯃꯤꯟꯅꯁꯦ ꯍꯣ ꯑꯩꯗꯤ ꯖꯦꯅꯤꯝꯁꯀꯤ ꯑꯣꯄꯣꯖꯤꯠꯇ ꯑꯥꯗꯔꯁ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯣ ꯑꯗꯨꯗ ꯏꯟꯇꯔꯟ ꯇꯧꯔꯤꯅꯤ ꯈꯪꯉꯦ ꯑꯥꯗꯔꯁꯇꯤ ꯈꯪꯉꯦ ꯀꯪꯂꯥꯄꯥꯠꯇꯁꯨ ꯂꯩꯗꯅ ꯖꯦꯅꯤꯝꯁꯇꯁꯨ ꯂꯩꯕ ꯅꯧꯅ ꯁꯥꯔꯦꯕ ꯖꯦꯅꯤꯝꯁꯀꯤꯗꯨꯗꯤ ꯈꯪꯗꯦ ꯀꯪꯂꯥꯄꯥꯠꯀꯤꯗꯨꯗꯤ ꯈꯪꯉꯦ ꯀꯪꯂꯥꯄꯥꯠꯇꯨꯅ ꯏꯍꯥꯟ ꯍꯥꯟꯕꯅꯤꯗꯅ ꯑꯗ ꯀꯪꯂꯥꯄꯥꯠꯀꯤꯗꯨꯗꯤ ꯑꯩ ꯅꯍꯥꯟꯋꯥꯏ ꯊꯣꯛꯄꯗ ꯆꯠꯂꯨꯔꯦꯕ ꯑꯩꯈꯣꯏ ꯁꯃꯤꯇꯥꯒꯤ ꯂꯥꯛꯑꯦ ꯆꯍꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ ꯀꯨꯊꯤ ꯌꯦꯡꯉꯨꯔꯒ ꯆꯍꯤ ꯇꯥꯕꯗ ꯑꯩ ꯉꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩ ꯆꯍꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯆꯍꯤꯗꯤ ꯃꯁꯤꯡꯅꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯑꯩꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯆꯍꯤꯁꯦ ꯑꯃꯃꯝ ꯄꯥꯕꯗ ꯋꯥꯗꯅ ꯑꯅꯤ ꯑꯍꯨꯝ ꯄꯥꯔꯦ ꯑꯃꯃꯝꯈꯛ ꯄꯥꯕꯗꯤ ꯌꯥꯝ ꯀꯨꯏ ꯆꯪꯉꯦ ꯑꯗꯨꯅ ꯄꯨꯂꯞ ꯑꯅꯤ ꯑꯍꯨꯝ ꯄꯨꯂꯞ ꯄꯥꯊꯣꯛꯄ ꯑꯗꯨꯏꯗꯤ ꯌꯥꯝ ꯊꯨꯅ ꯂꯣꯏ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯄꯒꯤ ꯏꯅꯝꯃ ꯑꯩ ꯗꯦꯜꯂꯤꯗ ꯂꯩꯇꯦ ꯀꯩꯅꯣ ꯑꯩꯅ ꯌꯣꯟꯒꯦ ꯇꯧꯔ ꯗꯦꯜꯂꯤꯗ ꯂꯩꯇꯦꯅ ꯀꯥꯏ ꯌꯨꯝ ꯂꯣꯝ ꯊꯣꯛꯄ꯭ꯔꯣ ꯗꯦꯜꯂꯤꯗ ꯂꯩꯇꯕ ꯃꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯃꯟꯖꯤꯠꯀꯤꯗꯨꯅꯦ ꯍꯥꯏꯕꯒꯤ ꯍꯥꯏꯔꯨꯏꯅꯦ ꯑꯗꯨꯔ ꯍꯪꯕꯅꯦ ꯅꯪꯅ ꯃꯥꯅꯦ ꯍꯥꯏꯔꯒ ꯀꯩꯅꯣꯅꯦ ꯗꯦꯜꯂꯤꯗ ꯂꯩꯇ꯭ꯔꯁꯨ ꯁꯤꯂꯥꯅ ꯄꯣꯠ ꯌꯣꯟꯕꯒꯤ ꯂꯩꯕꯗꯤ ꯊꯣꯛꯄꯤꯔꯛꯑꯣ ꯗꯦꯜꯂꯤ ꯊꯦꯡꯅꯁꯤꯀꯣ ꯍꯣꯏ ꯊꯦꯡꯅꯁꯤ ꯀꯪꯂꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯗꯤ ꯀꯪꯂꯥꯁꯦ ꯅꯍꯥꯟꯋꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯈꯤꯇꯪ ꯀꯣꯏꯊꯣꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯑꯗꯨꯝ ꯀꯣꯏꯊꯣꯛꯑꯦꯕ ꯀꯪꯂꯥꯗ ꯊꯦꯡꯅꯁꯦ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏ ꯆꯤꯛꯑꯒꯅꯦ ꯂꯦꯁꯤꯒ ꯃꯃꯥꯒ ꯖꯒꯣꯏ ꯁꯥꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯩꯅꯣ ꯁꯨꯃꯥꯏ
ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯁꯦ ꯑꯩꯁꯦ ꯀꯌꯥ ꯍꯩꯇꯦ ꯑꯩꯈꯣꯏ ꯀꯀꯥꯟ ꯇꯥꯛꯑꯒ ꯇꯧꯔꯤꯅꯦ ꯁꯟꯖꯩ ꯌꯨꯝꯕꯥꯏ ꯃꯅꯥꯛꯇ ꯂꯦꯞꯄꯗꯤ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯐꯠ ꯐꯠ ꯇꯧꯈꯤ ꯅꯠꯇ꯭ꯔꯗꯤꯀꯣ ꯌꯥꯗꯦꯕ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯀꯀꯥꯒ ꯑꯩꯒꯁꯨ ꯁꯥꯔꯛꯀꯅꯤ ꯅꯪꯒꯤ ꯐꯤꯖꯣꯝꯗꯩꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯥꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯉꯁꯤꯁꯦ ꯀꯔꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗꯗꯤ ꯆꯥꯛꯁꯤ ꯆꯥꯅꯔꯝꯃꯅꯤ ꯍꯧꯖꯤꯛꯁꯦ ꯇꯨꯝꯅꯔꯝꯃꯅꯤꯗ ꯑꯩ ꯏꯄꯥꯝꯗꯗꯤ ꯇꯨꯝꯃꯝꯃꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯀꯥ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯆꯥꯛꯐꯥꯎ ꯊꯣꯡꯗ꯭ꯔꯤꯗ ꯁꯤꯂꯥꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯊꯣꯡꯉꯦ ꯍꯥꯏꯕꯗꯣ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯀꯣꯂꯝꯅꯤ ꯈꯔ ꯍꯦꯎꯔꯦꯕꯀꯣ ꯑꯗꯨ ꯀꯥꯡꯍꯧ ꯉꯧꯒꯦ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯤ ꯑꯣ ꯆꯥꯗ꯭ꯔꯤꯌꯦ ꯀꯩꯅꯣꯅꯦ ꯑꯒ꯭ꯔꯥꯗ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯃꯥ ꯑꯣꯏꯔꯝꯒꯅꯤ ꯈꯔ ꯊꯦꯡꯅ ꯆꯥꯕ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯀꯥꯡꯕꯨꯒꯤꯀꯣ ꯂꯤꯟꯊꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯆꯞ ꯃꯥꯟꯅꯔꯅꯤ ꯅꯣꯡꯃꯩꯉꯥꯟꯕꯤ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯤ ꯑꯣ ꯑꯗꯨꯗꯤ ꯊꯦꯡꯉꯤꯅꯦꯀꯣ ꯍꯣꯏ ꯌꯨꯝꯗꯁꯨ ꯈꯔ ꯊꯦꯡꯅ ꯆꯥꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯉꯟꯅ ꯆꯥꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯁꯃꯤꯇꯥꯒꯤ ꯁꯤꯂꯥ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯥꯛꯑꯝꯗꯥꯏꯗ ꯍꯋꯥꯏꯖꯔ ꯂꯣꯜꯂꯝꯒꯦ ꯍꯥꯏꯗꯤ ꯍꯥꯏꯔꯛꯑꯣ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯥꯡꯖꯧꯅꯅ ꯂꯣꯟꯗꯣꯏꯅꯤꯗꯅ ꯃꯥꯗꯤ ꯂꯣꯜꯂ ꯈꯨꯗꯛꯇ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯂꯣꯜꯂꯝꯒꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯍꯋꯥꯏꯖꯥꯔꯒꯤ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯔꯦ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯒꯤ ꯂꯥꯏꯕꯗꯨ ꯎꯕꯗ ꯏꯃꯥꯟꯅꯕꯤꯁꯨ ꯌꯣꯟꯕꯨ ꯌꯣꯟꯈꯔꯦ ꯃꯣꯏꯗꯤ ꯍꯞꯇꯥ ꯑꯝꯗ ꯑꯅꯤꯔꯛ ꯂꯣꯜꯂꯤ ꯑꯩꯈꯣꯏ ꯁꯣꯅꯤꯌꯥꯒꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯃ꯭ꯌꯨꯖꯤꯌꯝ ꯑꯩ ꯂꯩꯌꯦ ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯑꯗꯨꯒ ꯊꯦꯡꯅꯁꯤꯀꯣ ꯀꯣꯐꯤ ꯑꯍꯥꯎꯕ ꯑꯃꯃꯝ ꯊꯛꯃꯤꯟꯅꯁꯦ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯀꯣꯐꯤ ꯑꯣꯏꯔꯁꯨ ꯆꯥ ꯑꯣꯏꯔꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯁꯦ ꯁꯤꯡꯖꯨ ꯑꯣꯏ ꯆꯥꯃꯤꯟꯅꯁꯦ ꯁꯤꯡꯖꯨꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣই ꯂꯤꯟꯊꯣꯏꯒꯤ ꯑꯩꯁꯨ ꯊꯣꯡꯗ꯭ꯔꯤ 10:30ꯗ ꯆꯥꯅꯤ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅꯅꯦ ꯃꯄꯥꯟꯗ ꯂꯩꯕꯒꯤ ꯍꯧꯅꯕꯤꯅꯤꯗ ꯁꯦ ꯑꯗꯨ ꯇꯨꯝꯕꯁꯨ 11:30 ꯃꯈꯥꯏ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦꯕ ꯑꯗꯣ ꯃꯄꯥꯟꯗ ꯂꯩꯕꯒꯤ ꯁꯨꯃꯥꯏꯅ ꯆꯥꯕꯒꯤ ꯍꯦꯕꯤꯠ ꯂꯩꯔꯁꯨꯀꯣ ꯌꯨꯝꯗ ꯊꯣꯛꯑꯕ ꯌꯨꯝꯒꯤ ꯍꯦꯕꯤꯠꯇ ꯐꯥꯠꯂꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯀ꯭ꯂꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯕꯣꯗꯤ ꯀ꯭ꯂꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯆꯦꯟ ꯁꯠꯂꯧ ꯇꯧꯈꯤꯌꯦ ꯍꯦꯛꯇ ꯄꯨꯡ 9-10 ꯇꯥꯕꯗ ꯍꯛꯀꯥꯝ ꯋꯥ ꯆꯜꯂꯤ ꯌꯨꯝ ꯊꯣꯛꯂꯛꯑꯗꯤ ꯊꯦꯡꯅꯁꯦ ꯀꯀꯥ ꯍꯣꯏ ꯊꯣꯛꯂꯛꯑꯒ ꯊꯦꯡꯅꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯁꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯗ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯁꯛ ꯃꯥꯏ ꯎꯅꯔꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯁꯨ ꯊꯛꯃꯤꯟꯅꯕ ꯁꯤꯡꯖꯨ ꯑꯣꯏꯔꯁꯨ ꯆꯥꯛꯈꯨꯝ ꯑꯃꯃꯝꯇꯪ ꯆꯥꯃꯤꯟꯅꯕ ꯈ꯭ꯋꯥꯏ ꯁꯦꯟꯇꯔꯗꯤ ꯀꯪꯂꯥꯅ ꯂꯣꯏ ꯁꯦꯟꯇꯔ ꯆꯥꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗ ꯂꯣꯏꯅꯃꯛ ꯂꯥꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯖꯒꯥ ꯖꯒꯥ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯠꯄꯗꯁꯨ ꯊꯦꯡꯅꯕ ꯌꯥꯕ ꯃꯐꯝꯈꯩꯗꯤ ꯂꯣꯏ ꯊꯦꯡꯅꯕ ꯌꯥꯏ ꯑꯁ ꯃꯣꯏ ꯃꯌꯥꯝ ꯊꯦꯡꯅꯕꯒꯤ ꯑꯩ ꯌꯨꯝ ꯊꯣꯛꯅꯤꯡꯉꯦꯕ ꯑꯩ ꯇꯤꯀꯦꯠ ꯀꯛꯄꯤꯔꯒꯦ ꯅꯪ ꯁꯠ ꯂꯩꯊꯣꯛꯑꯒꯦ ꯆꯠꯂꯨꯒꯦ ꯏꯕꯨꯡꯉꯣ ꯀꯛꯄꯤꯗꯦ ꯍꯥꯏꯔꯝꯅꯦ ꯕ꯭ꯂꯦꯁꯤꯔꯣ ꯕ꯭ꯂꯦꯁꯤꯁꯦ ꯆꯣꯏꯊꯣꯏ ꯑꯝꯇ ꯌꯦꯡꯒꯦ ꯀꯩꯅꯣ ꯑꯝꯇ ꯃꯁꯛ ꯎꯗ꯭ꯔꯦ ꯆꯣꯏꯊꯣꯏ ꯎꯗ꯭ꯔꯦ ꯍꯜꯂꯣ ꯅꯦꯅꯦ ꯅꯦꯅꯦ ꯅꯥꯕ ꯐꯔꯣ ꯅꯥꯕꯗꯨꯅ ꯐꯔꯣ ꯍꯥꯏꯈ꯭ꯔꯣ ꯅꯛꯁꯜꯂꯛꯑꯣ ꯎꯗ꯭ꯔꯦ ꯅꯥꯕ ꯐꯔꯣ ꯅꯪ ꯍꯥꯏꯕ ꯌꯥꯗꯦ ꯃꯃꯥ ꯂꯣꯏꯅꯃꯛ ꯄꯥꯔꯣ ꯄꯥꯒꯦ ꯑꯗꯨ ꯅꯦꯅꯦ ꯅꯥꯕ ꯐꯔꯣ ꯍꯥꯏꯌꯣ ꯅꯦꯅꯦ ꯅꯥꯕ ꯐꯔꯣ ꯑꯩꯈꯣꯏ ꯌꯥꯒꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯂꯩ ꯁꯋꯥ ꯍꯥꯏꯔꯣ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯦ ꯍꯜꯂꯣ ꯍꯥꯏꯈ꯭ꯔꯣ ꯑꯩꯈꯣꯏ ꯅꯣꯡꯃꯩꯉꯥꯟꯕꯤꯒꯤ ꯑꯩꯗꯤ ꯑꯉꯥꯡꯅꯤꯀꯣ ꯀꯀꯥ ꯏꯅꯝꯃ ꯑꯉꯥꯡꯅꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯅ ꯁ꯭ꯀꯨꯜꯗ ꯆꯠꯄꯅ ꯂꯩꯗꯅ ꯃꯥꯅꯦ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯅꯤ ꯑꯉꯥꯡ ꯉꯥꯛꯇꯅꯦ ꯑꯩꯈꯣই ꯑꯉꯥꯡ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯣꯏꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯍꯣꯏ ꯁꯤꯡꯖꯨ ꯆꯥꯁꯦ ꯀꯪꯂꯥ ꯃꯅꯨꯡꯗꯤ ꯃꯤꯃꯤ ꯁꯤꯡꯖꯨꯗꯩ ꯍꯦꯟꯅ ꯐꯪꯗꯤꯌꯦ ꯌꯥꯅꯤꯀꯣ ꯏꯅꯝꯃ ꯏꯕꯨꯡ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯁꯤꯡꯖꯨꯕꯨ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯁꯤꯡꯖꯨ ꯆꯥꯁꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯌꯨꯝꯗ ꯁꯨꯔ ꯄꯨꯔꯁꯨ ꯄꯨꯔꯛꯀꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯀꯀꯥꯒ ꯑꯩꯒꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯊꯦꯡꯅꯩ
ꯑꯩꯗꯤ ꯉꯁꯥꯏ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯅ ꯀꯪꯂꯥ ꯄꯜꯂꯛꯄꯗ ꯁꯤꯂꯥꯅ ꯀꯪꯂꯥ ꯄꯜꯂꯛꯄꯗ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏ ꯍꯥꯏꯔꯛꯏꯗꯣ ꯃꯥꯅ ꯑꯇꯩ ꯑꯇꯩꯗꯤ ꯍꯥꯏꯖꯤꯜꯂꯤꯅꯦ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯩꯅꯤ ꯕ꯭ꯂꯦꯁꯤ ꯍꯩꯄꯥ ꯁꯤꯡꯕꯤ ꯕ꯭ꯂꯦꯁꯤ ꯍꯩꯄꯥ ꯁꯤꯡꯕꯤꯁꯦ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯇꯨ ꯕ꯭ꯂꯦꯁꯤ ꯍꯩꯄꯥ ꯁꯤꯡꯕꯤ ꯍꯥꯏꯔꯦ ꯇꯨ ꯀꯩꯅꯣꯅ ꯆꯦꯆꯦ ꯑꯣꯏꯗꯣꯏꯔꯥ ꯅꯦꯅꯦ ꯑꯣꯏꯗꯣꯏꯔꯥ ꯂꯥꯛꯑꯣ ꯅꯦꯅꯦ ꯆꯦꯆꯦ ꯑꯣꯏꯍꯟꯁꯤꯗ ꯆꯦꯆꯦ ꯑꯣꯏꯍꯟꯁꯤꯔꯥ ꯆꯦꯆꯦꯅꯦ ꯆꯦꯆꯦ ꯆꯦꯆꯦ ꯉꯥꯛꯇꯅꯤ ꯂꯤꯟꯊꯣꯏ ꯆꯧꯗꯔꯤꯒꯤ ꯌꯥꯝ ꯐꯖꯩ ꯕ꯭ꯂꯦꯁꯤꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯛꯑꯦ ꯐꯖꯩ ꯑꯁ ꯑꯩꯉꯣꯟꯗꯗꯤ ꯕ꯭ꯂꯦꯁꯤ ꯌꯥꯔꯦ ꯃꯃꯥꯗꯤ ꯅꯪ ꯐꯖꯩ ꯍꯥꯏꯕꯗꯤ ꯃꯤꯅ ꯍꯥꯏꯔꯛꯄꯅꯦ ꯈꯨꯠꯅꯦꯅꯗꯤ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯅ ꯑꯁ ꯑꯃ ꯃꯦꯁꯦꯖꯁꯦ ꯄꯥꯔꯛꯑꯣ ꯐꯔꯒꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯌꯦ ꯅꯪꯅ ꯅꯥꯕ ꯐꯔꯣꯅꯦꯅꯦ ꯍꯥꯏꯕꯗ ꯑꯗꯨꯏ ꯅꯥꯕ ꯐꯥꯗ ꯐꯔꯒꯦ ꯐꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯁꯤ ꯑꯃ ꯄꯥꯍꯧꯗ꯭ꯔꯦ ꯗꯥꯔꯂꯩ ꯁꯋꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕ꯭ꯂꯦꯁꯤ ꯖꯒꯣꯏ ꯑꯃꯇ ꯁꯥꯔꯛꯑꯣ ꯁꯦ ꯖꯒꯣꯏ ꯑꯃꯇ ꯁꯥꯔꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯑꯃꯇ ꯁꯥꯔꯛꯑꯣ ꯁꯤꯗ ꯁꯥꯔꯛꯑꯣꯁꯦ ꯁꯤꯗ ꯍꯣ ꯌꯥ ꯍꯦꯗꯣ ꯕꯦꯇ꯭ꯔꯤꯁꯦ ꯑꯝꯇ ꯁꯥꯔꯛꯑꯣ ꯆꯥꯔꯖ ꯊꯤꯡꯖꯤꯜꯂ ꯇꯧꯗꯗꯤ ꯌꯥꯔꯔꯣꯏ ꯌꯥꯅꯤ ꯉꯥꯏꯍꯥꯛ ꯌꯥꯅꯤ ꯍꯣ ꯌꯥ ꯍꯦꯗꯣ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯩꯇ꯭ꯔꯦ ꯌꯦꯡꯉꯣ ꯑꯇꯩꯗꯤ ꯆꯤꯟꯗꯁꯨ ꯍꯥꯏꯔꯒ ꯁꯛꯂꯛꯑꯣ ꯏꯁꯩ ꯁꯛꯑꯒ ꯍꯣ ꯌꯥ ꯍꯦꯗꯤ ꯃꯔꯛꯇ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯄꯤꯌꯨ ꯃꯥꯏꯁꯤ ꯉꯥꯏꯁꯤ ꯃ꯭ꯌꯨꯖꯤꯛꯅꯦꯕ ꯌꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯀꯨꯏ ꯍꯥꯞꯄꯒꯅꯣ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯣ ꯆꯥꯁꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯁꯦ ꯌꯥꯔꯦ ꯅꯪ ꯖꯒꯣꯏꯁꯤ ꯈꯗ꯭ꯔꯛ ꯇꯧ ꯂꯩꯔꯦ ꯌꯥꯔꯦ ꯕ꯭ꯂꯦꯁꯤ ꯌꯥꯔꯔꯣꯏ ꯕ꯭ꯂꯦꯁꯤ ꯍꯤꯌꯔ ꯀꯠꯇꯣ ꯌꯥꯝꯅ ꯄꯛꯆꯩꯌꯦ ꯑꯩꯅ ꯀꯛꯄꯤꯔꯤꯅꯦ ꯁꯤꯕꯣ ꯅꯥꯕ ꯑꯃ ꯆꯣꯟꯗꯩ ꯅꯣꯡꯉꯥꯜꯂ ꯑꯃꯨꯛ ꯕ꯭ꯂꯦꯁꯤꯒ ꯏꯅꯝꯃꯒ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯃꯥꯟꯅꯕꯅꯦ ꯃꯥꯟꯅꯩ ꯍꯥꯏ ꯀ꯭ꯂꯣꯟ ꯇꯧꯕ ꯆꯞ ꯃꯥꯟꯅꯈ꯭ꯔꯕꯅꯤ ꯑꯩ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕ ꯌꯥꯗꯦ ꯃꯈꯥꯗ ꯃꯦꯁꯦꯖ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯕꯗꯣ ꯍꯦꯔꯣ ꯂꯥꯛꯑꯝꯕꯗꯣ ꯊꯣꯏꯊꯣꯏ ꯅꯪ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯃꯌꯥꯝꯅ ꯕ꯭ꯂꯦꯁꯤꯗꯤ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯔꯒ ꯁꯨꯝ ꯃꯌꯥꯏꯗ ꯂꯥꯛꯀꯗꯧꯕ ꯃꯥꯗꯤ ꯃꯅꯤꯄꯨꯔ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯉꯁꯥꯏ ꯑꯃ ꯑꯒ꯭ꯔꯥ ꯂꯩꯗꯨꯅ ꯀꯔꯝꯕꯅꯣ ꯂꯤꯟꯊꯣꯏ ꯂꯤꯟꯊꯣꯏ ꯑꯩꯈꯣꯏ ꯑꯒ꯭ꯔꯥ ꯂꯥꯛꯑꯀꯥꯟꯗ ꯊꯦꯡꯅꯁꯦ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯒꯤ प्लाꯟꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯀꯦꯅꯗꯤ ꯈꯜꯂꯤ ꯍꯟꯗꯛ ꯅꯠꯇ꯭ꯔꯒ नेक्स्ट ꯃꯟ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯍꯟꯗꯛꯇꯤ ꯈꯔ ꯐꯔꯛ ꯇꯥꯒꯗ꯭ꯔꯥ खितंग इंगा चसी वेदर खितंग नुंगाइरकांदना खरा कोइबजे खरा नुंगाइबा आइजु हुमांग याम सौगनबा हाइतारे ब्लेसी गई बानी जे हुमांग याम सौगले सिलाना खरा फै नतेने खरा फै हैना आई अंगांग रोक चपगी हुमांग दो मी कनाम सौनदी अदमाइना मी कनाम सौदी अदला ला इंजिंग दो हुमांग दि सौवे हाइबो को मोइजो अदुदि नंग नाइंग दे यार अस कुजा हुमांग दे दारोय बिनी कयाम थापना ला इनो बो हंगी दे माना मा अनिपी मना हंगैबा अदो मादि खरा थाम ला दो हुमांग अमता उजे सातिन तो कुछ चलो यार सातिन तो पिने हुमांग सारी दो दि चटपगी मंग सागला पमे बदो खुद थुई थुई जे ngasi di lam hele ma phone da ngawre ngasi di चाक चाद्री चाक थोंद्री sak sanarabo ina ma hele ai ma hinyo ma hingi da nang mahi da kem ni sem ge daum ne dum sem ba sang da le adudi dum khara kaja tare noi di chak charabo khare lam ne kari mathen hona dori ge ngasi je lao most welcome ai noi ani dagi phalam gani halam moida adudi hayeng thengnaba numite yengaje phone da di haidokna roije natra akoi dongna ani ni ahum hum thiba oiramadi samana ne hayeng thengnaraga nga thongge sa se la o nama nga asing me ai yen di ja de ko ado nga haibisida akhoi ki yumgi nga adudi chaka chakang nam lam ai de adane wa ade sida delhi da nga thonge habdudi thidokna kalaude ko Mama, apa sih
지도 เน็ต 지지가 ร้อยแล้วนี่ 뭐 지지는 산에 나오게 แต่มันจะ 지지는 ยา ไม่ เลย ก็ ไอ้ชาวกันนี่ไอ้ชาวตัวเลย แกนู้นตัวมาเมมตะพูนตัว เพื่อตัวเกโฟน โฟนใส่ได้ไม่ไม่ยิงจะเมมตะพูนตัว ตัวอันจูแม่รักคิดได้คนตัว ตัว 들어간 ตัวมันใส่ได้พูนยิงนี่นะ นี่ยังหมดตัว คุยได้เมมตะให้แกไอ้ รักคิดแม่ได้คนตัว ให้ยังสกุลจับตัวจะให้โรงเรียนเลยสิที่พูนต้องยิงอะไร คุยดีจาเร่ นั่งให้พูนยิงอะไรจะให้ดูนี่ คุยดีจาเร่เราปองฮาวายอังช่วยอะไรวะบางจางสิจ้าอันจังบางจางเนี่ยปองฮาวายกังช่วยจางนี่ไงไรวะสิงรวยไรวะก็ยังเนาะไรวะสิงจูกะเอาเนี่ยไรวะ คุยลินทุยนะใครน้องปะเล่ศิลานะยามนะปั๊มจะว่าตาสมันดะคุยรู้เชลอยนะปูบีเกไอ้คุยยุมดะสูไลเชลาโอ 에 올라 ศิลาตาสมันดะให้เลย ไอ้เนี่ยตาไอ้คุยกี่ยุ่งกี่เดรสตัวรักเป็นยังไงก็ไอ้เดียมนั่นนี่ไงวะไอ้ดิขังเกาสเตทผู้ดิอาจวนบีดูดีไอ้นั่นเชียร์นั่นอะไรเลยสิดาอันนั้นคุยรงกี่เดรสปูรักตัวเนี่ยไอ้อดูอีว่าขันนั่นไอ้น่ะตาสมันรักตัวสิโคตัวนั่นมึงโคตัววิดีโอไม่เอามันนั่งเกนะขันลี อะที่ตาสมันยิงโดยเฉพาะตัวก็คิวที่ตาสมันพิกเจอร์มันตุงเดตัวนั่น เนี่ย ไง ดิ เนาะ พิเจอร์เดียวเดียเรียลกันเนี่ยน่ะนั่นมึง เอาที่ลินทุยจุเลยรำนะตาสมันจัดพวกกี้ขรมวยที่หน่วยนี่ แกมหลับเนื้อตัวนู้นด้วยกะ น้องไม่งานบีน่าไอเจ 뭐가 스스로 또야 คนน้องไม่งานบีก็ไม่ใช่สัมปะออกเลย 뭐만 날비야 ฮะ 날비야 number เลยนะสิอินมาลานะขันก็สมปองพองนะเสียตัวนี่number ลงนะเสียบ่ลงนะจะศิลากีเฟซบุ๊กตะจูอดุมมาปอพองนะบิยานี่ลินทุยชาวดรีกีศิลากีนะฮุจิกศิลากันนุโตกีทุยอังวาชรูมเดจังกีเอโตकोई चलाना फेसबुक मैसेंजर द करी फेसबुक त करी आई लेगे मैसेंजर द थाना जे ये नंबर दो लिंथोई की मैसेज ना लाओ को रील सेम चिला ओ ये เซนสิไอ้เนี่ยความเจอมาด้วยให้เอ็มมานะเอาคุยกับการนำไปอันไทยบ้าเอาคุยกับการก็ต้องนำเจอ अदो आइसु कहिनो ताजमहल चत्री ये कनो मंगन दिल्ली द जुला ओ ताजमहल द जु पुलब चलु यारे लोई कोई भी यानी याम था पमा फम त नते 25 minutes मुक चंग है मोरे สิน้องเสนอตันเลย ख्वाइदगी लमहेन ब कनानो ब्लेसी नि อีเรเตอร์สิเดนำอีกใกล้จะไอ้ที่มี 아야 에 नंगी त อา कले ร์กิสุชิละ RK सुशीला देवी होगा RK सुशीला दंगन लई माई ममिंग जे कनो डॉक्यूमेंट दी सुशीला न लईबनी को अदाइदा सुशीला तो आइना शिला ओंतोपदगी शिला ओइन चखरम किरण ब्लॉगर जो लाएगा हेलो नमस्ते नमस्ते किरण जी ओ मामा ठीक है ये कैसे है मामा का तबीयत तो बहुत बढ़िया चल रही है तो जम फैमिली चाक चारबो ब्लेसी चाक चारबो ये ตัวเยี่ยมเพมดีเจ้าคุณซับสไครเบอร์เนี่ยมาวิดีโอช่วยนะไอ้น่ะดุเงี้ยคอมเมนต์เลยมวยพามตัวกันโอเคง่ายเลย यम दे रहा यम दे मन दे रहा งาพารากันดาคุยทุลุงมาสังอะไรดีล่ะกี่ก็ nga pharaga ไอ้อินยังชวนยังไงบ้างแต่เดซิลัมเห็นพี่ก็เลยมาอีกใกล้จะไอ้ที่มีนะก็ให้รักประเด็นนี้จะไอ้เนี่ยมีใกล้จะ 아이 시우로쁘네โอ้ไม่ดูไม่กับภาษาชีวิตปนีฮักเนี่ยแบทแมนเนี่ยอามานะไอรอนแมนเนี่ยว้าวจริงภาษากันมังอักตันเนี่ย 신나가 나노 जो kan nenilin thui na blesi ai chak thong roge ko bye bye บายบายเจ้ากระ bye bye hai gro บายบายให้กระเดซิ 열막 스노 เลยมังชาโดย 아이마예 as ai nu ai ka mi chak thong ro dong ne hai chak thong ko lo rong la ka du ne 나도 야가 동어
ngakhtang leira thongoye blechina chak भैया भाभी नमस्ते किरण मम्मी का तबीयत कैसे है अभी ठीक है खितांगी फरबा माले आप कैसे हो अदु अखोई ngasi si chang pajida delhi da leiba yaw yaw driba gam tawne अखोई ना लाइफ से दिल्ली की मैं हमने पाव हम तो सीन के पोट जोन बगी है रखा ओ सोइदना युमदा थोलकपदा ब्लेसी नंगी ननाव लाइतबदो नुंगाइब्रो सी मथते जिबारो तो जम आईडी नुंगाइते इथंता पोपसे मादु इथन मतन द पोप माले अदुदी ब्लेसी की मची ओइरे ना तुझम फैमिली से अंदर पार ओ मथक्ता लाओ सोइदना युमदा थोरक पकांदा nga thong macha se ma ने पुकी देगी थोंगा कनो सिलाना हाइदी पुखी की फार्म लई कनो तो वे nga फागे दंग हाइजे पुखी की अकोई बदा अकोई की सचिक होबो नापी होबो जो खरा फालन जे फान के हाइदी मीना फार्म हम तोर nga ख उई ब मयाम जे अकोई बगी सिंगतोक सिंगिन दुदी कैम उदेवा अकोइना फारगा थोंगा चादौनिको इन फारगा फादौनि प्लीज चेक कर दो मम्मा मम्मा चेक कर दो लेसी इबानी इसिन इनाव ओइमिनाबा यारनी ब्लेसी नंग चेची एम लेरे चेची एम आइना चेची ने हाबदो यारनी यारनी यानी यानी रोज है मादी यारनी यारनी लबुक थरोइ पियोय अखोइ नि जे पूरा काली मोहन गरेगा का लाइट से ने हां तो एक ही खुशी से मां और लिंथोय चौधरी चेची अनीगा दादा मगाय सियाम फरे दुदी अहुम नाउ सब सारे अहुम लेसी वानी यारनी यारनी पिथोगा लोइरे कैनो थोइथोइदने कहीं पिथोते ओ लबु थरोइ जो माताओ नो मादिने फोन दे वारी साना फ्रूट में आमजी ओइ मागी लबु थरोइ ददने माना हाइजे मी खदि मा फोन वारी सना दे मबु असोदा लबु थरोइ फोंदा मागी लबु थरोइ फोंग मतम नतबदा हो मिगोंद सिंगल लबने मागी माना पाम जे थरोइ एप्पल मयाम आगी उला नंदा पोको से नुआइते होय चुमदि चुमे सोंदा ला तो पिरो माय फ्रूट ने बस मम्मा हंदा दिसे फायदे पुछलो ना मम्मा ने पुछलो दि कमाई उदे ने अमन नम थांगत लगा हायो केसी कइनो एप्पल अमन थांगत ग्रेप्स ऑरेंज मैंगो pear There is starfish fish na fruit. watermelon pineapple Ay jang thong ro la kita ka. khojo banana ga kanu tor je punga ma chap chal Na je khang na da ba mi yoi di khan da ko ai ngai jin. मुझे kanu handu ba Na khang na da ba mi yoi na han di do ong. Na khang na da ba di hai da hai ro da asang hai no. oh hi anurag मीनदी नुंगाइरमनी हाय अखोइदी यामना वाई कइनोमा ताथोक तासिन तौनबा थबक तौमिनाबदा बु ओइरो लेतबसे याम वाई सुमी इतुन पोपगी याम नुंगाइतबा मतंग दुम लेको हाइदी कइगोम ताथोक तासिन तौबदा कइनोमा इचिनाव खरा लेरगदी यामना फै दुजु कइनो थुथय नंग सिम दुम दो आई चार सम तोक्सन के कनो जे पुंग म जे फाल जे हां मुझे सुनाइए हां मैं सुना दो खाना जे सिसा तो ग साना जे हां ये मैं सुनाइए असन सुसा Le si ang ok sanai. लन फोन दलो
ꯑꯔꯦ ꯑꯩꯁꯨ ꯁꯨꯝ ꯊꯝꯒꯦ ꯑꯩꯈꯣꯏ ꯂꯥꯏꯗꯁꯤ ꯂꯨꯏꯒꯤꯗꯣꯔꯦ 손 살려라. I'm not sure. ꯕ꯭ꯂꯦꯁꯤ ꯑꯣꯏꯅ ꯎꯜ Michael, yeah. 손. 그럼 메시지 락봐. 아픈 얘기라. ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯁꯨ ꯃꯤ ꯑꯍꯨꯝ ꯈꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯗꯣꯔꯤꯕ ꯀꯩꯝ ꯇꯧꯔꯦ ꯕ꯭ꯂꯦꯁꯤꯅ ꯃꯌꯥꯏ ꯊꯝꯒꯦ ꯍꯥꯏꯕ ꯊꯝꯃꯣ ꯑꯗꯨꯋꯥꯏꯗ ꯂꯩꯌꯣ ꯂꯣꯏ ꯎꯔꯦ ꯑꯗꯨꯋꯥꯏꯗ ꯂꯩ ꯃꯃꯥꯡ ꯆꯪꯁꯤꯜꯂꯗꯤ ꯎꯔꯔꯣꯏꯌꯦ ꯑꯗꯨꯗ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯍꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯏꯇꯣꯟꯗ ꯂꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯊꯣꯏꯊꯣꯏꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯗꯤ ꯑꯅꯤ ꯁꯨꯔꯅꯤ ꯅꯪ ꯑꯗꯨ ꯃꯃꯥꯡꯗ ꯂꯣꯏ ꯊꯥꯡꯖꯤꯜꯂꯗꯤ ꯎꯔꯔꯣꯏ ꯃꯆꯥ ꯊꯣꯏ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯆꯪꯉꯛꯀꯗꯧ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯕ ꯀꯦꯃꯦꯔꯥ ꯅꯝꯕꯗ ꯀꯦꯃꯦꯔꯥꯗ ꯈꯔ ꯌꯥꯝ ꯎꯅꯕꯅ ꯃꯃꯥꯡꯗ ꯆꯣꯡꯖꯟ ꯖꯒꯣꯏ ꯁꯥꯕꯗ ꯀꯦꯃꯦꯔꯥ ꯅꯝꯐꯝ ꯈꯪꯗꯦ ꯆꯦꯟꯈꯤꯗꯣ ꯑꯗꯨ ꯃꯑꯣꯡ ꯇꯥꯔꯦ साड़ी बताओ बहुत साड़ी बताओ मम्मा किधर भी नहीं रोकदा सुखते लेरे टूरिज्म फैमिली दिल्ली दा आईगी फैमिली लइए आईगी इबुंग बनाना कराई जगह नो हाइबदी खंगदे हाइदे हाइरकपनी अइना थोइना तासिलुदबुगी हैना हाय दिल्ली दा लैरदी दिल्ली दी हम चाव नतबनिना जगह जे तुम खंगदी खंगननी हाइरा ये क्या है बोलो कई नो थिथवा लफोय नहीं ये लफोय सिगैनो बनाना मणिपुरी कई हाय मैदा लोइमक पारो ए नुमाय लोइमक पारे इजिदी मथंग पारे इने मम्मा मथंग पाते मम्मा ना पुंदुंदे पाते माना मरुंगी पाकंदो माना ओरंगनी खुजो पाते ओइस्टो याते nga marungi pa nang natro nga marungi pangan tawbudo siza haide aisu tawgena khalliba mama Nauribam Binoy hi girl si haide hi girl mana ko da hi hi ये क्या है बोलो ये क्या है कीवी कुई समझे देदा हमने खाया है sidi sitapal humali da masak ओ ना बुरुम लेबदो sidi yon bada ओरे ओरे पायो ai chan ये क्या है बोलो ये क्या है hi पुंदोन पुंदोन हाँ पुंदोन गुआवा nang hai maming oy hai leirabo ah thoi isai amta salo moi ngasi isai taram giro thoi na sakpo isai amta salo so karam bi isai sakane ya नंगी pari mo as nangi ai daro kana sa kai su kai di so ma sapo नंगी नुसीवालीना वखगी तसुना खिबनी ka ai ta khilang kam sel kenang live adum daro kam daro la se isai sato Palimong parimong sa Palimong semu panggan besar ha 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 Palimong semu panggan besar Palimong semu panggan besar Adana sa otadre isai sakpoda chunne leira sa Sala chala tisirama khuna kundi dikatho tore khang bi re kharore to jam family na alo blessy say yam phase hai ekepin okay Gium lao pentonga Manglen Laisram na jo hai re isai yam hai ko na isai loi ra ba ani du khotro nang na sakto ja
Kariya? Sana Laibak Manipur sakpa haibra? Sana Laibak Manipur tawda. I hate that. Adu may fadraba. Adu sayara wi Vegetables again. Kariya? Vegetables. Vegetable di sa julebra. Fruit. Vegetables strogana नहीं है ये बोनी की है अच्छा सही ना ते हाय दे बा हाय रो fruit बोलेंगे fruit my name is fruit nang na ming fruit ko na आई मम्मी को दे tu pa sa ay am ta sa odana तुम नहीं खाना सी fruit खाएंगे बनाना तो स्ट्रॉबेरी बस्ते एप्पल ये बस्ते एप्पल है custard apple है यो बस्ते एप्पल है custard apple होय हाय रो यार चुम्मे से बस्ते एप्पल उसके बाद ऑरेंज तो बनाना एप्पल पाइनएप्पल पुंडोन तो कई कहोगे पुंडोन तो गावा guava शिकाया आएगे खंडे star fruit स्टार तो ये नहीं है ये स्टार की तरह है ना देखो ऐसे स्टार मान रो यंग बुदा स्वाइन तो बुदा तो अदुन स्टार फ्रूट को है स्टार फ्रूट इसके बाद यार अदु यार grapes यार grapes watermelon pear ना सही होई ना सही होई ना सकरो मी सही होई तागे है ताऊ नंग कइनोगे सना लेबाक इसे तो फादी है ब्राबा आई अदुदी हिंदी एंत सकतरो न तू पास करिएबा तू पास नहीं पास है से मैं को ही है सास जैसे है तू पास है से मैं को ही है सास जैसे हाय मरे जरा जुगैया रे नरा बातुली तो मैं है तेरा टेटालू हुरुम्बे बालंबा लंबा हैंड बदया हरा तू जगैता अदम तादरे कचे मुके दे किरिनो आई चोन चके सिओ सि आसिक बुदनते से न इसे फजरा कांदा करिनो तोरिदबो एक करी एंसांग चारगे मिंगदो काउखरे नंग मिंग काउखरे ये के एंसांग चारगे नंग मिंगदो करी हैबना ब्लेसी आई मिंग ब्लेसी का वे है आई मिंग बिबिंग को ऐसे नंग ngọc रे दा बाबा आई की मम्मी ने बिबिंग को है नंग की मम्मी ब्लेसी का उतरबा आई की बिबिंग को है मैं हमने ब्लेसी बिबिंग आया ब्लेसी बिम हाया कई नंग ची दो दो मोलम मत थांग ची पया दे मैम दी करें जांग चाबी रगे न हंगरो मैम के हिंजांग चार के हौजिक सिबु करी न खरा हाउरीगे से सोंदा हांगो सोंदा हौजिक सिबु करी न खरा हाउरीगे से पल्ले तू पल्ले नंग हाई बा हिते दा मैम करी करी मथेल चाबी रगे करी